ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯦ ꯍꯥꯏꯐꯦꯠ ꯄꯜꯂ ꯍꯥꯏꯗꯤ ꯇꯥꯛꯄꯕꯨꯗꯤ ꯐꯖꯅ ꯇꯥꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯕꯨ ꯃꯔꯤ ꯃꯈꯣꯡ ꯈꯔ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯅꯣꯡꯃ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯜ ꯗꯦꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯗ ꯈꯟꯅꯗ꯭ꯔꯤꯀꯣ ꯅꯍꯥꯟꯗꯒꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤꯁꯤꯗꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯁꯦꯕ ꯑꯗꯣ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯈ꯭ꯔꯦꯕ ꯂꯣ ꯑꯣꯐ ꯂꯥꯔꯖ ꯅꯝꯕꯔꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯈ꯭ꯔꯦ ꯑꯗꯒꯤ ꯀꯩꯗꯧꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯇꯥꯈ꯭ꯔꯦꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯋꯤꯟ ꯔꯦꯠ ꯑꯁꯤ ꯂꯩꯇꯥꯔꯒꯗꯤ ꯊꯪꯅ ꯊꯪꯅꯅ ꯇ꯭ꯔꯦꯠ 50 ꯇꯧꯕ ꯃꯇꯝꯗ ꯊꯪꯅ ꯊꯪꯅꯅ ꯃꯥꯡꯕꯒꯤ ꯁꯤ ꯀꯌꯥꯝ ꯂꯩꯒꯦ ꯈꯣꯠꯀꯦ ꯀꯥꯏꯗꯣ ꯑꯩꯅ ꯇꯥꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯇ꯭ꯔꯦꯗꯤꯡ ꯏꯟ ꯗ ꯖꯣꯟ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯅꯤꯊꯤꯡ ꯀꯦꯟ ꯃꯤ ꯍꯦꯄꯟ ꯌꯨ ꯗꯣꯟ ꯅꯤꯗ ꯇꯨ ꯅꯣ ꯋꯥꯠ ꯏꯁ ꯒꯣꯏꯡ ꯇꯨ ꯍꯦꯄꯟ ꯀꯥꯏꯅ ꯑꯗꯨꯝꯕ ꯈꯔꯁꯨ ꯇꯥꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯉꯝꯕ ꯌꯥꯏꯀꯣ ꯀꯥꯎꯔꯝꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯤꯗꯤ ꯍꯟꯖꯤꯟꯗꯕ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯑꯃꯨꯛꯇꯪ ꯇꯥꯒ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨ ꯊꯛꯄ ꯃꯤ ꯑꯃꯗ ꯌꯨ ꯊꯛꯄꯁꯦ ꯐꯖꯅ ꯐꯠꯇꯦ ꯃꯥꯒꯤ ꯂꯤꯚꯔꯗ ꯁꯨꯃꯥꯏꯅ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏꯌꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯒꯤ ꯕ꯭ꯔꯦꯟꯗꯒꯁꯨ ꯁꯣꯛꯑꯦ ꯈꯣꯠꯂꯦꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯇꯣꯏꯅ ꯁꯨꯝꯕ ꯄꯣꯠꯁꯦ ꯃꯣꯏꯗ ꯇꯣꯏꯅ ꯍꯥꯏꯔꯒ ꯑꯗꯒꯤ ꯃꯥꯁꯨ ꯊꯛꯄꯗꯣ ꯇꯣꯛꯅꯕ ꯃꯣꯇꯤꯚꯦꯁꯟꯒ ꯇꯧꯔ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯌꯨ ꯊꯛꯄ ꯇꯣꯛꯄꯒꯤ ꯊꯦꯔꯥꯄꯤꯁꯁꯤꯡꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯗꯅ ꯁꯨꯝꯕꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝꯕꯁꯨ ꯈꯔ ꯍꯟꯖꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯃꯨꯛꯇꯅ ꯌꯥꯗꯦ ꯀꯣ ꯌꯥꯝ ꯂꯨꯕ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯁꯥꯏꯀꯣꯂꯣꯖꯤ ꯍꯥꯏꯁꯦ ꯑꯗ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯍꯥꯏꯁꯦ ꯃꯁꯤ ꯀꯗꯥꯏꯗ ꯆꯟꯗꯣꯏꯅꯣ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ ꯑꯩꯅ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟꯒꯨꯝꯕꯗ ꯆꯟꯗꯧ ꯃꯥꯜꯂꯦ ꯁꯥꯏꯀꯣꯂꯣꯖꯤ ꯍꯥꯏꯕꯁꯨ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯥꯒꯤ ꯀꯦꯇꯥꯒꯣꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇ꯭ꯔꯦꯗꯤꯡꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯦ ꯆꯞ ꯆꯥꯕ ꯀꯥꯏꯗ ꯆꯟꯗꯣꯏꯅꯣ ꯈꯪꯗꯦ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟꯗ ꯆꯟꯗꯣꯏꯔꯥ ꯑꯗꯨꯒ ꯁꯥꯏꯀꯣꯂꯣꯖꯤ ꯆꯟꯗꯣꯏꯔꯥ ꯍꯥꯏꯕ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦꯕ ꯐꯔꯦ ꯑꯗꯣ ꯑꯩ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯃꯇꯥꯡꯁꯦ ꯐꯅꯌꯥꯝꯗꯤ ꯇꯥꯈ꯭ꯔꯕꯅꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯦ ꯀꯔꯤꯑꯅ ꯎꯒꯦ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠꯇꯪ ꯇꯥꯟꯅꯁꯦꯕꯀꯣ ꯀꯩꯅꯣꯗꯒꯤ ꯇꯥꯃꯣ ꯅꯣꯡꯊꯦꯡꯉꯥꯟꯕꯗꯒꯤ ꯍꯧꯕꯤꯔꯛꯑꯣ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯗ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯤ ꯀꯃꯥꯏꯅꯒ ꯁꯤꯖꯤꯟꯅꯒꯦ ꯈꯣꯠꯀꯦ ꯀꯃꯥꯏꯅ ꯎꯕꯤꯒꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯇꯥꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯀꯟꯁꯦꯞ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯑꯩꯅꯁꯨ ꯐꯖꯅ ꯇꯥꯛꯈ꯭ꯔꯦꯅ ꯍꯥꯏꯕꯤꯔꯣ ꯍꯥꯏꯗꯤ ꯐꯖꯗꯕ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯟꯅꯔ ꯂꯣꯏꯔꯦ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯍꯥꯏꯁꯤꯔꯣ ꯇ꯭ꯔꯦꯗꯤꯡꯒꯤꯗꯅꯤꯀꯣ ꯍꯥꯏꯁꯦ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯇꯨꯡꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯄꯣꯠꯇꯣ ꯑꯗꯨ ꯅꯩꯅꯔꯒ ꯇ꯭ꯔꯦꯠ ꯆꯪꯕꯗꯣ ꯑꯦꯟꯇ꯭ꯔꯤ ꯂꯧꯕ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯧꯔꯒꯗꯤ ꯁꯤꯐꯧꯁꯦ ꯑꯩꯅ ꯇꯥꯔꯒꯦꯠ ꯊꯝꯕ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯡꯗ ꯑꯩꯈꯣꯏ ꯁꯤꯁꯇꯦꯃꯦꯇꯤꯛꯇꯅ ꯄꯨꯡꯗ ꯊꯝꯃꯒ ꯇꯧꯔꯤꯗꯅ ꯁꯤꯗ ꯆꯪꯉꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯌꯧꯅ ꯀꯥꯈ꯭ꯔꯅꯤ ꯅꯠꯇ꯭ꯔꯒ ꯑꯦꯁ ꯑꯦꯜ ꯄꯥꯜꯂꯒꯅ ꯄꯥꯜꯂꯦ ꯑꯩꯈꯣꯏꯅ ꯑꯣꯏꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃꯗ ꯆꯪꯉꯤꯅꯦꯕ ꯑꯗꯨ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯃꯥꯅꯦ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯍꯥꯏꯕꯗꯤꯀꯣ ꯇꯝꯕ ꯀꯔꯤ ꯊꯣꯔꯛꯀꯅꯤꯅ ꯇꯝꯕ ꯉꯝꯗꯕ ꯏꯚꯦꯟ ꯑꯃꯗꯅꯦꯕ ꯁꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯍꯥꯏꯔ ꯈꯪꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯡꯒꯤ ꯃꯇꯥꯡꯗ ꯍꯪꯕꯅꯦꯕ ꯑꯩꯅ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯍꯥꯏꯁꯦ ꯍꯣꯏ ꯑꯗꯨꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗꯨꯁꯨ ꯄꯥꯔꯠ ꯑꯃꯅꯦꯕ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯍꯥꯏꯕ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯍꯤꯟꯇꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯀꯦꯕ ꯂꯣ ꯑꯣꯐ ꯂꯥꯔꯖ ꯅꯝꯕꯔ ꯍꯥꯏꯅ ꯑꯃꯈꯛ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯅꯤꯡꯁꯤꯡꯉꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯃꯇꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯈꯤꯇꯪ ꯄꯨꯁꯤꯟꯕꯤꯔꯛꯑꯒ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯃꯨꯛ ꯇꯧ ꯑꯩꯅ ꯈꯤꯇꯪ ꯍꯤꯟ ꯄꯤꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯇꯣꯄꯤꯛꯇꯨꯗ ꯆꯪꯉꯛꯅꯕ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯣ ꯍꯣꯏ ꯀꯩꯅꯣꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯁꯤꯁꯇꯦꯃꯦꯇꯤꯛꯀꯤꯗ ꯀꯩꯅꯣꯒ ꯇꯧꯈꯤꯕꯗꯣ ꯕꯦꯛ ꯇꯦꯁꯀ ꯇꯧꯔꯒ ꯑꯩꯈꯣꯏ ꯇ꯭ꯔꯦꯠꯁꯦ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯂꯧꯔꯒ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯉꯝꯗꯦꯅ ꯍꯥꯏꯗꯅ ꯑꯗꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯠꯁꯦ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯕꯗꯣ ꯑꯗꯨꯝꯕꯒꯤ ꯄꯣꯠꯇꯣ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯐꯖꯅ ꯍꯥꯏꯕꯗꯤ ꯍꯩꯇ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯟꯁꯦꯞꯇꯣ ꯂꯩꯕꯩꯅꯦꯕ ꯁꯨꯝꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯤꯗ ꯑꯃꯨꯛ ꯗꯥꯅꯕꯨ ꯉꯥꯟꯕꯁꯨ ꯍꯪꯉꯛꯀꯦꯀꯣ ꯑꯃꯨꯛ ꯗꯥꯅꯕꯨ ꯉꯥꯟꯕꯗ ꯀꯩꯅꯣꯗ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯑꯃꯨꯛ ꯍꯥꯏ ꯇꯧꯔꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯖꯤꯡ ꯍꯥꯏꯅ ꯑꯩꯅ ꯁꯦꯞ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤꯗ ꯑꯗꯨꯗꯨꯅꯅꯦꯕ ꯗꯥ ꯔꯣꯖꯦꯟꯗꯁꯨ ꯍꯪꯉꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏꯅ ꯇ꯭ꯔꯦꯠ ꯇꯧꯗꯣꯏꯅꯤꯗꯅ ꯑꯗ ꯇꯨꯡꯗ ꯊꯣꯔꯛꯀꯗꯧꯕ ꯏꯚꯦꯟꯁꯤꯡꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯑꯣꯡꯗ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯤ ꯂꯣꯁ ꯃꯥꯡꯕ ꯇꯣꯡꯕ ꯀꯥꯏꯅ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯏꯚꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯇꯧꯕꯗ ꯑꯩ ꯀꯩꯅꯣꯝꯇꯪ ꯍꯤꯟ ꯄꯤꯔꯛꯀꯦꯁꯦ ꯍꯥꯏꯗꯤ ꯏꯁꯇꯣꯞ ꯂꯣꯁꯁꯤ ꯌꯧꯔꯝꯃ ꯈꯤꯇꯪ ꯇꯛꯂꯥꯎꯅ ꯊꯦꯡꯉꯝꯃ ꯃꯥꯡꯈꯤꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯎꯏ ꯀꯣ ꯑꯗꯩ ꯏꯁꯇꯣꯞ ꯂꯣꯁꯁꯤ ꯌꯧꯔꯝꯗꯕꯤꯗ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯈ꯭ꯔꯦ ꯑꯩ ꯇꯥꯔꯒꯦꯠ ꯌꯧꯕꯁꯨ ꯌꯥꯎꯏ ꯇꯥꯔꯒꯦꯠ ꯌꯧꯔꯝꯗꯥꯏꯗ ꯇꯥꯔꯒꯦꯠꯇꯩ ꯃꯃꯥꯏ ꯂꯩꯈ꯭ꯔꯦ ꯏꯁꯇꯣꯞ ꯂꯣꯁ
ꯈꯠꯈꯤꯕꯁꯨ ꯌꯥꯎꯋꯤ ꯁꯨꯃꯥꯏꯅ ꯏꯚꯦꯟ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯃꯈꯜ ꯃꯈꯜ ꯃꯌꯥꯝꯁꯦ ꯊꯦꯡꯅꯩꯌꯦꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯛꯑꯣ खितंग लूना थोकप्रा क्वेश्चन खितंग लूगरेको खरदि लुथोखरेबा अइजु हंगिबा अइजि बेरा कारिस हाइदि कैसी खुंबा ngamदेना कैसु अकाइबम त लेते अदु पोतुदि तागे कोगी ट्रेक तरोपदा लास्ट नंबर हाइतारेको लास्ट नंबर द ट्रेक तरोपदा अदु पोतुदि सोजु थेंगनरगा दो पोनेयो यस अदुगी पोतुने रै पामेदो ग्यान तारेको असीनेबा प्रोबेबिलिटी हाइजे होय प्रोबेबिलिटी अदु होय अदु सोजु थेंगनरने अदु पोतु माने सुम्मे अदुनेबा हाइदि अखोइना लास्ट नंबर द ट्रेक तरो कानको मखन मखन की इवेंट मैम अम थेंगनगनेबा स्टॉप लॉस चेरमगा हंथकिबा मैम थेंगनगनेबा असी अखोइना कक्पा ngमोयबा लास्ट नंबर द ट्रेक तरोपदा इवेंट हाइजे मखन मखनेको अदे टारगेट यौद्रिङैदा काखलगा स्टॉप लॉस चेइबसु अखोइ थेंगनगनेबा कईगुम मतम टारगेट हेक चेरा मेंखलोन आई प्रॉफिट तोंगे अदुगमु ममांगदा लेखखगा आई स्टॉप लॉस नु बाचंगिबे अस आई टारगेट जे खितंगा लाथोमदे आई पैसा मांगमदौने हेक काय दुमसु हाइदि इवेंट सिंगजे मखन मखन लार्ज नंबर द अखोइना ट्रेड तरो ट्रेड से मैम तरो मतमदा जात जात की इवेंट मखन मखन अखोइ सुनबा मैम अमा थेंगनगने अदुना हाइबा थौदोकसिंग अखोइ एक्सेप्ट तौबम दरकार लय मतमदा थोरको मतमदा करिगिनो आइगोंदा खक थोरैसे आई स्टॉप लॉस तब यैरगा एक एबगा कुमथगिसे कइगिनो आइगोंदा सुमाना हेक्ता थोइसे कइगिनो अखोइना कनो तौबगी लैते मथा सानगाय अदुगी कनो लैते मरमदि मधु पोदो थेंगनगदौ लैरबा पोरमा ngasi थेंगनखने यारेको सुमाइना मखन मखन फुदिमके लोइ थेंगनरकने हाइतारे अदुबो अखोइना तसेंगना थेंगनरकाना ममांगदा ट्रेड तौगिबो थमोइ का मैम याउद्रो यामनो कनो यावबो नोयानो यावेको अदु हाइदि थेंगनदौ लैरबा पोरमा थेंगनजबने सुमाइना पर आइगोंदा आई कनोदा लागे आई ओना पाइरागे माइक्रोफोन जे को फरे ngasiगी टॉपिक सिदी ट्रेडिंग द प्रोबेबिलिटी जी कमाइना सिनानि हाबने अदा अहानबा होरकपदा लॉ ऑफ लार्ज नंबर आइना हे पनबदो लॉ ऑफ लार्ज नंबर आइबसे अतै नत्तेबो याम समना हायबा ट्रेडिंग नो पुसिलके लो नंबर ददी खोइना फ्यूचर से प्रिडिक्ट तौबा सुमंगमदे याम समना हायबदा हाबदी लो नंबर हाबदी कनो खोइना इवेंट अमा परफॉर्म तौबसे हाबदी ngasi ट्रेड अमा तौरेन खलोने ngasi ट्रेड अमा तौरिसे ngasi कागदरा पोगदरा हाइबा सुमंगमदे सी कंसेप्ट चकदो को आई खंगे हाबे वखंदो लोइ तोक्से आई याम हाइरे आई पुरा कनोने हाबेगी सिगी तोक्से सुमंगमदे सिसिम खंग असी असेंग फेक ने बसे कना ngamba यावरगे दुबो ngamde bi chumme du लो नंबर हाबदी ट्रेड मंगा तौबो सिसु लो नंबर ट्रेड मंगा तौ कांदसु करी ओरकनी हाबगी थौदोक्तो हाइबा सुमंगमदे सि पोसिम सिगे हाइबा ngamde को अमगा हायरागे को रशियन रोलेट आइने हेक पल्ले रशियन रोलेट आइसे तौदुइसे कदोबा कनोगी खोगी मखुन तरुक से नोंमै मखुन तरुक ने को 6 राउंड से सिगी 6 राउंड नोंमै मखुन तरे सिदा मखुन तरुक सिदा नोंमै मरु हाखदोबा अदुगा उरुंग इसादा काप्सिनजा दोने कोखिदा कईगुंबा सी अमा हाप्तने कईगुंबा सिरेदना आई गेम दो पोब सकते कईगुंबा सी हौद्रेदना कारे मागी विनना सी हौदबदो सीबना जिकी मरु चटखिबदुने यारेको मरु चल आई सीदु पोबना मरु चटखिबदो पोरदे आई सीदुने अदा रशियन रोलेसिदा कनागुंबा मीमना करीगुंबा हारिबा गेम से सानारो कईगुंबा का तारगदी लुपा करोड़ मंगा पीगेन हायसे यारेको चुम्बगी वारीगा लैय असेंबसु तौनहौगसु लैबजाने सि पोसे आई गांगाव खरना हाइदि सु कई कई नो खरा थेंगनगरे बाइसु सु पाउदो सुम थेंगना येङोने रशियन रोले साना मी सिगे खोले असंबसु थेंगनरंगने बको अदा अदु कनागुंबा मी खरा करोड़ मंगा पीनेना हायसे को वारी ने सुम सेमजिन वारी ने बको अदुगा अइन हापे आइसे हाइदि इसासे आइदि यामना मथों मान खंगदर मीने आइसे याम वारा मीने अदुबो आई दाव अमतंदी येंगा हाइदि सी संगी संग आई पुचिसे महाव मरे महाव थोंना हिंगेना ये दुई पोतो यावरुबसु याय कनाउ मी खरा दिसम थोरकनेबा आई मरक्तु आई नें खलसे आई ना मरुजे हापा उरुंगा कोक तांग काप्सिनजा का अदा थोरकदो इवेंट दुगी मागी पॉसिबिलिटी जे कात्रिंगे दम तंग खनसेबको लो नंबर ने भाई नोंतंग काखदुस ग्यान तारेको
ꯃꯥꯅꯦ ꯑꯗꯣ ꯃꯥꯅꯦ ꯃꯥꯅꯦ ꯁꯤ ꯂꯣ ꯅꯝꯕꯔꯅꯦ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯊꯣꯔꯛꯀꯅꯤ ꯑꯩ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯁꯤꯅꯦꯕ ꯍꯥꯏꯅꯤꯡꯉꯤ ꯌꯥꯔꯦꯀꯣ ꯑꯗꯨꯕꯨ ꯊꯤꯑꯣꯔꯤꯇꯤꯀꯦꯜ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯊꯤꯑꯣꯔꯤꯀꯦꯜ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯤ ꯀꯌꯥꯝ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁꯤꯕꯒꯤ ꯆꯥꯟꯁꯁꯦ ꯌꯥꯝ ꯅꯦꯝꯃꯦꯕ ꯑꯁꯤꯃꯗꯤ ꯍꯥꯏꯕ ꯌꯥꯏꯀꯣ ꯅꯦꯝꯃꯦ ꯍꯥꯏꯕꯗꯤ ꯃꯈꯨꯟ 5 ꯍꯥꯡꯉꯤꯅꯦꯕ ꯃꯈꯨꯟ ꯑꯃꯈꯛꯇꯅꯦꯕ ꯃꯦꯜꯂꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁꯤꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯤ ꯃꯌꯥꯝꯗꯤ ꯀꯌꯥꯅꯣꯗꯤ ꯈꯪꯗꯦ 16% ꯃꯌꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯍꯣꯠꯄꯗ ꯑꯗꯨꯃꯥꯏꯅ ꯍꯣꯠꯄꯗ ꯌꯥꯏꯑꯕ ꯈꯪꯕ꯭ꯔꯥ 16% ꯃꯨꯛꯇꯅꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯁꯤꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯤ ꯌꯥꯝ ꯅꯦꯝꯃꯦꯕ ꯑꯩ ꯑꯦꯛꯖꯦꯛ ꯈꯪꯗ꯭ꯔꯦꯀꯣ 16, 17 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯒ ꯑꯩ ꯍꯤꯡꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯤꯅ 85% ꯃꯌꯥ ꯑꯣꯏꯔꯅꯤꯀꯣ 84, 85% ꯌꯥꯔꯦꯀꯣ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯦ ꯑꯩ ꯀꯥꯞꯇ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯍꯤꯡꯕꯒꯤ ꯆꯥꯟꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯋꯤꯟ ꯔꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯀꯣ ꯑꯗꯣ ꯋꯤꯟ ꯔꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯑꯗꯨꯕꯨ ꯂꯣꯁ ꯑꯣꯏꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯣ ꯑꯣꯏꯌꯦ ꯀꯣ ꯍꯟꯗꯛ ꯀꯥꯞꯄ ꯃꯇꯝꯗ ꯑꯩ ꯍꯤꯡꯕꯒꯤ ꯆꯥꯟꯁꯅꯗꯤ ꯍꯦꯟꯅ ꯋꯥꯡꯅ ꯂꯩ ꯇꯧꯕꯇꯕꯨ ꯁꯤꯒꯗ꯭ꯔꯥ ꯍꯤꯡꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯂꯣ ꯅꯝꯕꯔ ꯄ꯭ꯔꯤꯛ ꯇꯧꯕ ꯉꯝꯗꯦꯕ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯌꯥꯅꯤꯡꯕ꯭ꯔꯁꯦ ꯌꯥꯅꯤꯡꯉꯦ ꯆꯥꯟꯁ ꯑꯃꯅ ꯋꯥꯡꯉꯦ ꯅꯦꯝꯃꯦ ꯋꯥꯡꯁꯨ ꯅꯦꯝꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦꯕ ꯂꯣ ꯅꯝꯕꯔꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯁꯤꯕꯁꯨ ꯌꯥꯏꯑꯕ ꯁꯤꯁꯤꯅꯦꯕ ꯐꯔꯦ ꯀꯥꯞꯄꯦꯀꯣ ꯗꯥꯡ ꯑꯃꯨꯛ ꯀꯥꯞ ꯀꯥꯟꯁꯤꯗ ꯗꯥꯡ ꯊꯣꯔꯛꯇ꯭ꯔꯦ ꯑꯩ ꯁꯤꯍꯧꯗ꯭ꯔꯦꯕ ꯑꯩ ꯀꯔꯣꯔ 5ꯗ ꯄꯨꯔ ꯑꯩ ꯆꯦꯜꯂꯦ ꯍꯔꯥꯎꯔꯦ ꯑꯗꯩ ꯑꯩꯅ ꯃꯁꯤ ꯒꯦꯝꯁꯦ ꯁꯥꯟꯅꯔꯒ ꯑꯩꯁꯦ ꯀꯔꯣꯔ 500 ꯄꯥꯏꯒꯦ ꯀꯥꯏꯅ ꯈꯜꯂꯛꯑꯕ ꯋꯥꯈꯜꯁꯤꯗ ꯍꯥꯏꯗꯤ ꯀꯔꯣꯔ 5ꯗꯨꯅ ꯄꯦꯜꯂꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯍꯟꯖꯤꯜꯂꯒ ꯍꯥꯏꯔꯤꯕ ꯒꯦꯝꯗꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛ ꯁꯥꯟꯅꯔꯕ ꯍꯥꯏꯇꯥꯔꯦ ꯊꯥ ꯑꯃꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯆꯍꯤ 23 ꯁꯥꯟꯅꯗꯣꯏꯅꯤ ꯆꯍꯤ 10ꯗꯗꯤ ꯃꯌꯥꯝ ꯁꯥꯟꯅꯔꯅꯤ ꯁꯨꯝ ꯁꯥꯟꯅꯔꯦꯅ ꯈꯜꯂꯁꯦꯕ ꯇꯣꯏꯅ ꯂꯥꯔꯖ ꯅꯝꯕꯔꯗ ꯑꯩ ꯁꯥꯟꯅꯔꯛꯑꯦꯕ ꯍꯥꯏꯔꯤꯕ ꯒꯦꯝꯗꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯍꯤꯡꯒꯗ꯭ꯔꯥ ꯍꯤꯡꯉꯣꯏ ꯁꯤꯅꯤ ꯗꯥꯅꯣꯟ ꯑꯩ ꯍꯤꯡꯒꯗ꯭ꯔꯥ ꯇꯣꯏꯅ ꯇꯧꯔꯕꯅꯤꯅ ꯁꯤꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯗꯅ ꯋꯥꯡꯉꯦ ꯁꯤꯅꯦꯕ ꯑꯗꯨꯝ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯁ ꯁꯥꯟꯅꯔꯛꯄ ꯍꯥꯏꯗꯤ ꯅꯝꯕꯔꯗꯤ ꯌꯦꯡꯉꯣꯅꯦ ꯁꯤ ꯅꯠꯇꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄ ꯍꯥꯏꯗꯤ ꯑꯩ ꯂꯦꯞꯄ ꯁꯤꯗ꯭ꯔꯤꯐꯥꯎ ꯁꯥꯟꯅꯔꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯁꯤꯗ꯭ꯔꯤꯐꯥꯎ ꯁꯥꯟꯅꯕꯅꯦ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯩꯕ ꯍꯥꯏꯗꯤ ꯂꯥꯔꯖ ꯅꯝꯕꯔꯗ ꯆꯍꯤ ꯃꯅꯨꯡꯗꯨꯗ 11ꯔꯛ ꯐꯦꯜ ꯑꯣꯏꯔꯁꯨ ꯃꯥꯅꯦ ꯑꯃꯨꯛꯇꯪ 23 ꯁꯨꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯃꯨꯛꯇꯪ ꯇꯧꯕ ꯆꯍꯤ ꯑꯅꯤꯁꯦ ꯑꯝꯇ ꯂꯣꯏꯔꯦ ꯁꯤꯗ꯭ꯔꯦꯅ ꯈꯜꯂꯣꯅꯦ 4ꯔ ꯀꯣ ꯑꯗꯩ ꯆꯍꯤ 3 ꯁꯨꯝ ꯁꯥꯟꯅꯔꯛꯀꯗꯣꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯇꯣꯛꯈ꯭ꯔꯁꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯔꯦꯅ ꯈꯜꯂꯁꯦꯕ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯗꯨ ꯌꯥꯝꯍꯜꯂꯛꯑꯒꯦꯕ ꯍꯟꯖꯤꯜꯂꯒ ꯑꯩ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅ ꯂꯩꯔ ꯄꯩꯁꯥꯗꯣ ꯃꯌꯥꯝ ꯄꯥꯝꯕꯒꯤ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯍꯤꯡꯒꯗ꯭ꯔꯕ ꯁꯤꯅꯦ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯨꯡꯍꯤꯡ ꯍꯤꯡꯉꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯄꯣꯏꯟ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯔꯖ ꯅꯝꯕꯔꯗꯗꯤ ꯏꯚꯦꯟ ꯑꯃ ꯂꯥꯔꯖ ꯅꯝꯕꯔꯗ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯐ꯭ꯌꯨꯆꯔꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯌꯥꯏꯑꯕ ꯂꯥꯔꯖ ꯅꯝꯕꯔꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯒꯦꯝꯗꯣ ꯁꯨꯝ ꯁꯥꯟꯅ ꯂꯩꯇ꯭ꯔꯗꯤ ꯃꯥ ꯁꯨꯡꯍꯤꯡ ꯍꯤꯡꯉꯣꯏꯕ ꯁꯤꯅꯦꯕ ꯍꯥꯏꯁꯦ ꯀꯣ ꯑꯗꯨꯅ ꯂꯣ ꯑꯣꯐ ꯂꯥꯔꯖ ꯅꯝꯕꯔꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯂꯣ ꯅꯝꯕꯔꯗꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯀꯣ ꯂꯣ ꯅꯝꯕꯔꯗꯤ ꯀꯔꯤꯝꯇ ꯑꯩꯈꯣꯏꯗ ꯄ꯭ꯔꯤꯛ ꯇꯧꯕ ꯉꯝꯗꯦꯕ ꯀꯣ ꯋꯤꯟ ꯔꯦꯠꯁꯦ 90% ꯂꯩꯁꯅꯨ 70% ꯂꯩꯁꯅꯨ 50% ꯂꯩꯁꯅꯨ 40% ꯂꯩꯁꯅꯨ ꯉꯝꯗꯦꯕ ꯇꯧꯕꯇꯕꯨ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯂꯣꯝꯗ ꯍꯥꯏꯕꯗꯤ ꯌꯥꯏꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯇ꯭ꯔꯦꯠꯁꯦ ꯍꯥꯏꯔꯁꯦꯕꯀꯣ 70% ꯋꯤꯟ ꯔꯦꯠ ꯂꯩ ꯍꯥꯏꯇꯥꯔꯒꯗꯤ ꯀꯥꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯅ ꯋꯥꯡꯉꯤ ꯍꯥꯏꯕꯅꯤ ꯋꯥꯡꯉꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯌꯥꯔꯦꯀꯣ ꯁꯤꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯠꯇꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯤꯕ ꯀꯣꯛꯇ ꯀꯥꯞꯁꯤꯟꯕꯤꯒꯤ ꯊꯧꯑꯣꯡꯗꯣ ꯂꯥꯔꯖ ꯅꯝꯕꯔꯗ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯌꯥꯏ ꯁꯤꯅꯤ ꯌꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯇ꯭ꯔꯦꯠ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝꯗꯣ ꯆꯞ ꯆꯥꯅ ꯇꯧꯔ ꯂꯣꯏꯔꯦꯕ ꯑꯩꯈꯣꯏꯅ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯁꯦꯝꯃꯛꯏꯕ ꯃꯥꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯁꯦꯝꯃꯛꯏꯕ ꯑꯗꯨꯒꯤ ꯅꯤꯌꯣꯝꯁꯤ ꯇꯧꯕ ꯌꯥꯔꯦꯅ ꯁꯦꯝꯃꯛꯏꯁꯦ ꯀꯔꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯣꯜꯂꯛꯄꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯂꯥꯔꯖ ꯅꯝꯕꯔꯗ ꯑꯩꯈꯣꯏꯅ ꯗꯦꯇꯥ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯕꯦꯛ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯥꯔꯖ ꯅꯝꯕꯔꯒꯤ ꯔꯤꯖꯜꯗꯨꯅꯦꯕ ꯀꯣ ꯃꯃꯥꯡꯗ ꯂꯥꯔꯖ ꯅꯝꯕꯔꯗ ꯁꯨꯃꯥꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯂꯦꯝꯃꯦꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯗꯦꯇꯥ ꯈꯔ ꯐꯪꯉꯦꯕ ꯍꯥꯏꯕꯗꯤ ꯋꯤꯟ ꯔꯦꯠ ꯀꯌꯥꯝ ꯂꯩ ꯀꯣ ꯗ꯭ꯔꯣ ꯗꯥꯎꯟ ꯀꯌꯥꯝ ꯂꯩ ꯗ꯭ꯔꯣ ꯗꯥꯎꯟꯁꯤ ꯁꯤꯃꯨꯛ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯑꯃꯗ ꯔꯤꯛꯁ ꯀꯌꯥꯝ ꯂꯧꯒꯅꯤ ꯀꯥꯏꯅ ꯃꯥꯒꯤ ꯑꯗꯨꯗ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯝꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯂꯥꯔꯖ ꯅꯝꯕꯔꯗꯒꯤ ꯗꯦꯇꯥꯁꯦ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯒ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯂꯥꯔꯖ ꯅꯝꯕꯔꯗ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯍꯤꯁꯇ꯭ꯔꯤꯁꯤꯡꯗꯣ ꯗꯦꯇꯥꯗꯣ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ
ꯁꯨꯝ ꯂꯣꯡ ꯇꯥꯝꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯔꯖ ꯅꯝꯕꯔꯗ ꯇꯧꯔꯀꯥꯟꯗ ꯄꯩꯁꯥ ꯂꯦꯝꯒꯅꯦꯅ ꯊꯣꯔꯛꯏꯕ 60M ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ 940 ꯅꯤꯐꯇꯤ ꯀꯣꯜꯒꯤ ꯄꯨꯡ 8:40ꯒꯤꯗꯒꯤ 20% ꯍꯦꯟꯒꯠꯄꯗ ꯆꯪꯕ ꯀꯥꯏꯅ ꯇꯧꯅꯔꯤ ꯃꯌꯥꯝꯗꯣ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕꯁꯦ ꯂꯥꯔꯖ ꯅꯝꯕꯔꯗ ꯇꯦꯁ ꯇꯧꯗ꯭ꯔꯣ ꯑꯗꯨꯒꯤ ꯇꯦꯁ ꯇꯧꯕꯒꯤ ꯔꯤꯖꯜꯒꯤ ꯃꯇꯨꯡꯗ ꯌꯥꯔꯦ ꯂꯥꯛꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯨꯡꯗꯁꯨ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯔꯤꯖꯜꯗꯣ ꯐꯪꯒꯅꯤꯅ ꯇꯧꯔꯤꯅꯦ ꯀꯣ ꯑꯗꯨ ꯀꯩꯗꯧꯕꯒꯤ ꯐꯪꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯁꯨ ꯑꯩꯅ ꯃꯥꯒꯤ ꯄꯦꯇꯔꯟꯁꯤꯡꯗꯣ ꯀꯩꯗꯧꯕꯩ ꯍꯟꯖꯤꯜꯂꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯃꯤꯑꯣꯏꯕꯒꯤ ꯏꯃꯣꯁꯟꯒꯤ ꯃꯇꯥꯡꯗ ꯄꯨꯁꯤꯟꯗꯅ ꯑꯃꯈꯛ ꯑꯩ ꯍꯥꯏꯈ꯭ꯔꯦꯀꯣ ꯊꯦꯝꯃꯒ ꯁꯨꯝ ꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯈ꯭ꯔꯦꯕ ꯐꯔꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯁꯤꯗ ꯍꯥꯏꯔꯤꯕ ꯐꯖꯈ꯭ꯔꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯔꯤस्क ꯃꯦꯅꯦꯖꯃꯦꯟ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯅ ꯂꯥꯔꯖ ꯅꯝꯕꯔꯗ ꯐ꯭ꯔꯟ ꯇꯦꯁ ꯇꯧꯕꯅꯦ ꯐ꯭ꯔꯟ ꯇꯦꯁ ꯇꯧꯕ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯇ꯭ꯔꯦꯠ ꯇꯧꯕꯁꯦ ꯁꯤꯁꯤꯅꯦꯕ ꯀꯣ ꯑꯗꯣ ꯑꯩꯒꯤ ꯔꯤꯖꯜꯁꯦ ꯂꯥꯔꯖ ꯅꯝꯕꯔꯗ ꯃꯍꯩ ꯆꯥꯅꯦꯕ ꯑꯗꯣ ꯂꯣ ꯅꯝꯕꯔꯗꯁꯨ ꯆꯥꯔꯛꯄ ꯌꯥꯏꯀꯣ ꯍꯥꯏꯕ ꯉꯝꯗꯦꯕ ꯑꯗꯨꯕꯨ ꯂꯣ ꯅꯝꯕꯔꯗꯗꯤ ꯉꯁꯤ 940ꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨ ꯇ꯭ꯔꯦꯠ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯕꯨ ꯂꯣ ꯅꯝꯕꯔꯗꯗꯤ ꯀꯥꯒꯗ꯭ꯔꯥ ꯄꯣꯒꯗ꯭ꯔꯥ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯁꯤꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯁꯤꯗꯩꯁꯤꯗ ꯑꯦꯛꯁꯄꯦꯛꯇꯦꯟꯁꯤ ꯑꯝꯇ ꯊꯝꯕꯤꯔꯨꯅꯨ ꯀꯥꯒꯅꯤ ꯄꯣꯒꯅꯤ ꯍꯥꯏꯕ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯠ ꯇꯧ ꯇꯥꯔꯗꯤ ꯃꯍꯩ ꯆꯥꯅꯤ ꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯂꯥꯔꯖ ꯅꯝꯕꯔꯗ ꯄꯪꯄꯣ ꯄꯣꯔꯗꯤ ꯍꯥꯏ ꯄꯪꯄꯣ ꯄꯣꯕ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯗ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯗ꯭ꯔꯣ ꯗꯥꯎꯟꯗꯣ $2,26,000 ꯈꯛꯇꯅꯦꯕ ꯍꯥꯏꯗꯤ ꯑꯣꯟꯂꯤ 13% ꯈꯛꯇꯅꯦꯕ ꯆꯍꯤ 4ꯒꯤ ꯗ꯭ꯔꯣ ꯗꯥꯎꯟꯗꯣ ꯑꯗꯨ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯌꯥꯔꯦꯀꯣ ꯀꯩꯁꯨ ꯌꯥꯝ ꯄꯩꯁꯥ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯇ꯭ꯔꯦꯠ ꯑꯃꯗ ꯑꯩꯈꯣꯏ 5% 10%ꯗꯤ ꯂꯧꯗꯦꯅ 1% ꯈꯛꯇꯅꯦꯕ 1% ꯈꯛ ꯂꯧꯕꯒꯤ ꯃꯔꯝꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅꯦꯕ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯔꯖ ꯅꯝꯕꯔ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯂꯥꯔꯖ ꯅꯝꯕꯔ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯄ꯭ꯔꯤꯗꯤꯛꯇꯦꯕꯜ ꯑꯣꯏꯔꯦꯕ ꯌꯥꯔꯦꯀꯣ ꯐꯔꯦ ꯁꯤꯗ ꯀꯔꯤꯅꯣ ꯑꯩꯅ ꯏꯔꯤꯁꯦ ꯑꯍꯥꯟꯕꯒ ꯅꯝꯕꯔ 2ꯒꯁꯦ ꯑꯩꯈꯣꯏ ꯈꯪꯉꯅꯤ ꯅꯝꯕꯔ 5ꯁꯤꯅ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯃꯈꯜꯒꯤ ꯏꯚꯦꯟ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯀꯅꯦꯕ ꯁꯤꯁꯤꯃ ꯌꯥꯅꯤꯡꯕ꯭ꯔꯥ ꯗꯥꯅ ꯀꯩꯅꯣꯅ ꯍꯥꯏꯈꯤꯕꯗꯣ ꯇꯥꯃꯣꯔꯣꯖꯦꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯠ ꯇꯧꯕ ꯀꯥꯟꯁꯤꯗ ꯀꯔꯤ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯅꯦꯕ ꯊꯤꯡꯀꯤꯡ ꯏꯟ ꯗ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯍꯥꯏꯁꯦ ꯂꯥꯔꯖ ꯅꯝꯕꯔꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯖꯥꯠ ꯊꯦꯡꯅꯔꯛꯀꯅꯦꯕ ꯊꯦꯡꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯁꯦ ꯌꯩꯔꯝꯃꯒ ꯑꯩ ꯇꯥꯔꯒꯦꯠ ꯂꯣꯝꯗ ꯀꯨꯝꯈꯤꯕ ꯃꯁꯤꯁꯨ ꯊꯦꯡꯅꯔꯛꯀꯅꯤ ꯃꯁꯤ ꯄꯣꯠꯁꯦ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯁ꯭ꯇꯣꯞ ꯂꯣꯁꯁꯦ ꯌꯩꯒꯦ ꯇꯧꯔꯝꯃꯒ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯐꯪꯉ ꯄꯩꯁꯥ ꯁꯦꯟꯖꯥꯎ ꯑꯃ ꯐꯪꯕꯁꯨ ꯑꯗꯨꯁꯨ ꯊꯦꯡꯅꯔꯛꯀꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯄꯩꯁꯥꯁꯦ ꯗꯃꯥꯗ ꯇꯣꯡꯉꯝꯕꯗꯒꯤ ꯑꯃꯨꯛ ꯃꯥꯔꯀꯦꯠꯁꯦ ꯂꯩꯈꯠꯈꯤꯗꯅ ꯑꯃꯨꯛ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯁꯦ ꯌꯩꯈꯤꯕꯁꯨ ꯊꯦꯡꯅꯔꯛꯀꯅꯦꯕ 50,000 ꯇꯣꯡꯉꯝꯃꯒ ꯄꯩꯁꯥ ꯃꯥꯡꯈꯤꯕꯁꯨ ꯁꯤꯁꯨ ꯊꯦꯡꯅꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯍꯣꯏ ꯁꯤꯒꯤ ꯃꯈꯜꯒꯤ ꯏꯚꯦꯟ ꯃꯌꯥꯝꯁꯦ ꯑꯩꯒ ꯂꯣꯏꯅꯔꯒ ꯆꯠꯇꯧꯕ ꯂꯩꯔꯛꯄꯅꯦꯕ ꯑꯁꯤ ꯑꯩꯅ ꯀꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯌꯥꯔꯦꯀꯣ ꯑꯩꯅ ꯀꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯒꯤ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗꯅꯦꯕ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯔꯣꯏꯗꯕ ꯄꯣꯠꯅꯦꯕ ꯁꯨꯃꯥꯏꯅ ꯃꯈꯜ ꯃꯌꯥꯝ ꯊꯦꯡꯅꯔꯛꯀꯅꯦꯕ ꯃꯈꯜ ꯍꯥꯏꯁꯤꯗ ꯂꯣꯏꯅ ꯑꯩ ꯁꯨꯞꯅ ꯍꯥꯏꯍꯧꯔꯒꯦ ꯀꯩꯒꯨꯝꯕ ꯑꯗꯨꯒ ꯀꯩꯅꯣꯁꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦꯕꯀꯣ ꯏꯚꯦꯟꯁꯤꯡꯁꯤꯁꯨ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯋꯤꯟ ꯂꯣꯁꯀꯤ ꯃꯥꯏ ꯄꯦꯇꯔꯟꯁꯤꯁꯨ ꯃꯈꯜ ꯊꯦꯡꯅꯔꯛꯀꯅꯦꯕ ꯁꯤꯒꯤ ꯄꯦꯇꯔꯟꯁꯤꯁꯨ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯌꯥꯗꯦ ꯁꯤꯁꯤ ꯑꯃꯨꯛ ꯑꯩ ꯍꯥꯏꯔꯝꯒꯦ ꯁꯤꯗꯕꯨꯗꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗꯕꯨꯗꯤ ꯎꯗ꯭ꯔꯦꯕꯀꯣ ꯏꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯕ ꯄꯣꯕꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯌꯥꯏꯕ ꯉꯁꯤ ꯋꯤꯟ ꯑꯣꯏꯔꯦ ꯍꯌꯦꯡꯅ ꯑꯃꯨꯛ ꯂꯣꯁ ꯑꯣꯏꯕ ꯃꯊꯪꯗꯅ ꯋꯤꯟ ꯀꯥꯏꯅ ꯈꯔ ꯆꯠꯈꯤꯕ ꯌꯥꯏꯕ ꯑꯗꯩ ꯂꯣꯁ ꯋꯤꯟ ꯂꯣꯁ ꯍꯥꯏꯅ ꯃꯁꯤꯒꯤ ꯍꯥꯏꯕꯗꯤ ꯄꯦꯇꯔꯟ ꯑꯃ ꯂꯩꯔꯤꯗꯅ ꯀꯥꯕ ꯄꯣꯕꯒꯤ ꯑꯁꯤꯁꯨ ꯃꯑꯣꯡ ꯍꯥꯏꯗꯤ ꯔꯦꯟꯗꯝ ꯚꯦꯔꯤꯑꯦꯕꯜꯗ ꯊꯣꯔꯛꯀꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯑꯩꯅ ꯃꯁꯤꯒꯤ ꯄꯦꯇꯔꯟꯁꯤꯁꯨ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯌꯥꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯩꯖꯤꯟꯗꯅ ꯑꯅꯤꯔꯛ ꯄꯣ ꯇꯥꯔꯒꯗꯤ 3ꯂꯛ ꯁꯨꯔꯀꯥꯟꯗ ꯀꯥꯒꯟꯕꯅꯦ ꯀꯥꯏꯅ ꯃꯗꯨ ꯍꯩꯖꯤꯜꯂꯨꯅꯣ ꯑꯗꯨꯃꯥꯏꯅ ꯑꯃ ꯀꯣꯛꯇ ꯑꯃꯗꯤ ꯊꯣꯛꯄꯅꯦ ꯃꯁꯤꯅꯦ ꯒꯦꯝꯕꯂꯔꯁ ꯐꯦꯂꯥꯁꯤ ꯍꯥꯏꯁꯦ ꯌꯥꯔꯦꯀꯣ ꯀ꯭ꯋꯥꯛ ꯁꯨꯃꯥꯏꯅ ꯊꯣꯛꯀꯟ ꯇꯥꯔꯒꯗꯤ ꯖꯟꯖꯤ ꯊꯣꯛꯀꯜꯂꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯣꯛ ꯃꯅꯨꯡꯗ ꯊꯣꯛꯄ ꯄꯣꯠꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ 4ꯔꯛ ꯄꯣꯛꯀꯟ ꯇꯥꯔꯗꯤ 5ꯔꯛ ꯁꯨꯕꯗꯤ ꯀꯥꯒꯟꯕꯅꯦ ꯀꯥꯏꯅ ꯃꯁꯤ ꯈꯟꯕꯤꯔꯨꯅꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯒꯤ ꯀꯥꯕ ꯄꯣꯕꯒꯤ ꯄꯦꯇꯔꯟꯗꯣ ꯔꯦꯟꯗꯝ ꯚꯦꯔꯤꯑꯦꯕꯜꯗꯅꯦꯕ ꯊꯣꯛꯂꯛꯏꯗꯣ ꯌꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯇꯥꯏꯀꯣ ꯁꯤꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯜꯒꯤ ꯄꯣꯠꯁꯦ ꯊꯦꯡꯅꯒꯅꯤꯅ ꯑꯦꯛꯁꯄꯦꯛ ꯇꯧꯒꯗꯕ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯔꯄ꯭ꯔꯥꯏꯁ ꯑꯣꯏꯕ ꯌꯥꯗꯦꯕ ꯁꯔꯄ꯭ꯔꯥꯏꯁ ꯑꯣꯏꯔꯛꯄꯗꯅꯦꯕ ꯏꯃꯣꯁꯅꯦꯜ ꯄꯦꯟ ꯂꯥꯛꯇꯅ ꯏꯁꯇ꯭ꯔꯦꯇꯤꯖꯤꯗ ꯋꯥꯛ ꯇꯧꯔꯛꯇ꯭ꯔꯦꯒ ꯈꯣꯠꯇ꯭ꯔꯦꯒ ꯍꯥꯏꯅ ꯁꯨꯝ ꯆꯠꯂꯛꯏꯗꯣ ꯑꯗꯨꯝ ꯁꯔꯄ꯭ꯔꯥꯏꯁ ꯑꯣꯏꯕ ꯍꯥꯏꯗꯤ ꯁꯨꯝꯕ ꯄꯣꯠꯁꯦ ꯊꯦꯡꯅꯔꯣꯏꯅ ꯑꯗꯨꯝ ꯈꯜꯂꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯣꯞ ꯂꯣꯁꯇ ꯌꯩꯔꯝꯃꯒ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕ ꯀꯥꯏꯁꯦ ꯁꯤ ꯑꯣꯏꯊꯣꯛꯄ ꯀꯥꯏꯁꯦ ꯃꯁꯥꯒꯤ ꯁꯤ ꯌꯨꯅꯤꯚꯔꯁꯦꯜ ꯐꯦꯛꯒꯨꯝꯕꯅꯦꯕ ꯑꯩꯅ ꯂꯥꯁ ꯅꯝꯕꯔ ꯇꯧꯔꯗꯤ ꯑꯗꯨ ꯊꯦꯡꯅꯗꯧ ꯂꯩꯔꯕ ꯄꯣꯠꯅꯦꯕ ꯑꯆꯨꯝꯕꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯆꯨꯝꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯗꯤ ꯃꯗꯨ ꯄꯣꯠꯇꯨ ꯀꯌꯥ ꯀꯟꯅ ꯈꯟꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ
ꯑꯗꯨꯕꯨ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯕ ꯆꯨꯝꯕ꯭ꯔꯥ ꯗꯥꯅꯣꯔꯤꯉꯥꯟꯕ ꯇꯁꯦꯡꯅ ꯊꯦꯡꯅꯔꯀꯥꯟꯗ ꯃꯗꯨ ꯋꯥꯈꯜ ꯐꯖꯅ ꯅꯨꯡꯉꯥꯏꯔꯣꯏꯕ ꯁ꯭ꯇꯣꯞ ꯂꯣꯁꯁꯦ ꯌꯩꯔꯝꯃ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇ ꯆꯠꯈꯤꯗꯣ ꯃꯇꯝꯗꯨꯗꯗꯤ ꯃꯁꯤ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯁꯦ ꯁꯣꯏꯔ ꯃꯥꯜꯂꯦꯗ ꯃꯁꯤ ꯈꯔ ꯂꯩꯈꯠꯀꯦꯅ ꯂꯩꯊꯣꯛꯀ ꯂꯩꯁꯤꯟꯒ ꯇꯧꯕꯗꯀꯣ ꯁꯤꯁꯇꯦꯝꯗꯣ ꯐꯩꯅ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯈ꯭ꯔꯅꯦꯕ ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯔꯒꯦꯠꯀ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯁ꯭ꯇꯣꯞ ꯂꯣꯁꯇ ꯇꯛ ꯂꯥꯎ ꯌꯩ ꯃꯇꯝꯗꯅꯦ ꯃꯁꯤ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯁꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯌꯩꯒꯦ ꯍꯟꯗꯛꯁꯨ ꯌꯩ ꯑꯗꯣ ꯃꯁꯤ ꯁꯤꯁꯇꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯦꯛ ꯇꯦꯁ ꯇꯧꯔ ꯐꯖꯅ ꯇꯧꯖꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯊꯣꯛꯐꯝ ꯊꯣꯛꯄ ꯊꯦꯡꯅꯗꯧ ꯂꯩꯔꯛꯄꯗꯣ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯁꯤꯗꯣꯛꯀ ꯁꯤꯖꯤꯟꯒ ꯇꯧꯔꯒ ꯁꯤꯗꯣꯛ ꯁꯤꯖꯤꯟ ꯍꯦꯛ ꯇꯧꯕꯗ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯐꯩꯅ ꯆꯠꯈꯤꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯕꯦꯛ ꯇꯦꯁꯀꯤ ꯔꯤꯖꯜ ꯌꯦꯡꯉꯒ ꯃꯦꯛꯁꯤꯃꯝ ꯗ꯭ꯔꯣ ꯗꯥꯎꯟꯗꯣ ꯕꯦꯛ ꯇꯦꯁꯀꯤ ꯔꯤꯖꯜ ꯌꯦꯡꯉꯒ ꯃꯦꯛꯁꯤꯃꯝ ꯗ꯭ꯔꯣ ꯗꯥꯎꯟꯗꯣ ꯑꯗꯨꯗꯨꯗꯒꯤ ꯍꯦꯟꯅ ꯃꯥꯡꯉꯣꯏꯅ ꯈꯟꯒꯅꯣ ꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ 940ꯗꯨꯗ ꯃꯦꯛꯁꯤꯃꯝ ꯗ꯭ꯔꯣ ꯗꯥꯎꯟꯁꯦ 26,000 ꯂꯩꯌꯦꯕ ꯂꯣꯠ ꯑꯍꯨꯝꯒꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ $2,200,000ꯗ ꯆꯥꯎꯔꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ 26,000ꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯗ꯭ꯔꯣ ꯗꯥꯎꯟ ꯊꯣꯛꯇ꯭ꯔꯤꯕꯀꯣ ꯉꯁꯤꯗꯩꯅ ꯆꯍꯤ 4-5ꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯕꯦꯛ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯗꯣ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯡꯁꯤꯗꯁꯨ 26,000 ꯗ꯭ꯔꯣ ꯗꯥꯎꯟꯗꯒꯤ ꯍꯦꯟꯅ ꯂꯥꯛꯑꯣꯏ ꯍꯥꯏꯅ ꯌꯥꯗꯦꯕ ꯁꯤ ꯄꯣꯠꯁꯦ ꯀꯣ ꯁꯤ ꯄꯣꯠꯁꯤꯅ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇꯒꯤ ꯈꯪꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯐꯨꯜ ꯕꯥꯏ ꯔꯦꯟꯗꯝꯅꯦꯁ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯕꯦꯛ ꯇꯦꯁꯀꯤ ꯔꯤꯖꯜꯅ ꯅꯪ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯃꯥꯡꯉꯣꯏ ꯁꯤ ꯇꯧꯔꯣꯏ ꯔꯤꯛꯁꯇꯣ ꯑꯗꯨꯗ ꯍꯣꯠꯀꯅꯣ ꯍꯥꯏꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯆꯨꯝꯃꯦꯕ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟꯁꯦ ꯕꯦꯛ ꯇꯦꯁꯀꯤ ꯔꯤꯖꯜꯅ ꯍꯣꯠꯀꯅꯣꯕ ꯆꯨꯝꯃꯦꯕ ꯑꯩꯈꯣꯏꯅ 1% ꯍꯥꯏꯔꯤꯁꯦ 2% ꯂꯧꯕꯗꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯗ꯭ꯔꯣ ꯗꯥꯎꯟ 20ꯒ ꯈꯔ ꯈꯛꯇꯅꯦ ꯑꯗꯨꯁꯨ ꯃꯤ ꯐꯖꯩꯅ ꯇꯧꯅꯩꯅꯦꯕ 2% ꯂꯧꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯀꯥꯏꯗꯦꯀꯣ ꯀꯥꯏꯗꯕꯅꯦꯕ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯀꯥꯏꯗꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ 1% ꯔꯤꯛꯁ ꯂꯧꯍꯜꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯐ꯭ꯌꯨꯆꯔ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦꯕ ꯗ꯭ꯔꯣ ꯗꯥꯎꯟꯁꯦ ꯑꯗꯨꯗꯒꯤ ꯗꯕꯜ ꯇꯥꯏꯝꯁ ꯇ꯭ꯔꯤꯄꯜ ꯇꯥꯏꯝꯁ ꯂꯥꯛꯑꯁꯨ ꯀꯌꯥ ꯀꯟꯅ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯌꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯗ ꯗ꯭ꯔꯣ ꯗꯥꯎꯟꯁꯦ ꯀꯌꯥꯝ ꯆꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯉꯝꯗꯦꯕ ꯁꯤꯁꯤꯃ ꯈꯪꯒꯗꯧꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯕꯦꯛ ꯇꯦꯁꯀꯤ ꯔꯤꯖꯜꯗꯨꯒ ꯌꯦꯡꯉꯒ ꯃꯦꯛꯁꯤꯃꯝ ꯗ꯭ꯔꯣ ꯗꯥꯎꯟ ꯑꯁꯤ ꯂꯩꯌꯦꯅ ꯑꯁꯤꯗꯒꯤ ꯍꯦꯟꯅꯗꯤ ꯗ꯭ꯔꯣ ꯗꯥꯎꯟ ꯊꯣꯛꯑꯔꯣꯏ ꯋꯥꯈꯟꯗꯣ ꯀꯥꯎ ꯈꯟꯕ ꯌꯥꯗꯦꯕ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯀꯟꯁꯦꯞꯁꯦ ꯈꯔꯗꯤ ꯈꯪꯉꯦ ꯍꯥꯏ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯇꯧꯕꯗ ꯑꯗꯣ ꯍꯥꯟꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯈꯔ ꯀꯩꯅꯣ ꯈꯪꯍꯧꯒꯗꯕ ꯐꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯇ꯭ꯔꯦꯗꯤꯡ ꯏꯟ ꯗ ꯖꯣꯟꯒꯤꯗꯣ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯑꯒꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅꯕꯨꯗꯤ ꯇꯥꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯄꯨꯁꯤꯜꯂꯛꯀꯦ ꯇ꯭ꯔꯦꯗꯤꯡ ꯏꯟ ꯗ ꯖꯣꯟꯗ ꯍꯧꯖꯤꯛꯀꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯣꯏꯅꯕꯨꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯂꯥꯏꯔꯤꯛꯇꯨꯗ ꯃꯥꯅ 5 ꯐꯟꯗꯥꯃꯦꯟꯇꯦꯜ ꯇ꯭ꯔꯨꯊꯁ ꯑꯣꯐ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯅ ꯑꯃ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯌꯦꯕ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯀꯟꯁꯦꯞ ꯍꯥꯏꯕꯁꯤꯁꯨ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯁꯦꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯌꯥꯅꯤꯡꯉꯗꯧꯅꯤꯀꯣ ꯑꯩꯅ ꯇꯥꯈ꯭ꯔꯕꯅꯤꯅ ꯃꯥꯔꯀꯦꯠꯁꯤꯗ ꯑꯦꯅꯤꯊꯤꯡ ꯀꯦꯟ ꯕꯤ ꯍꯦꯄꯟ ꯍꯥꯏꯕꯁꯤ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯇ꯭ꯔꯦꯠ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤꯊꯤꯡ ꯌꯥꯏꯀꯣ ꯑꯦꯅꯤꯊꯤꯡ ꯀꯦꯟ ꯕꯤ ꯍꯦꯄꯟ ꯍꯥꯏꯕꯗꯤ ꯑꯩꯅ ꯉꯁꯤ ꯇ꯭ꯔꯦꯠ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯇ꯭ꯔꯦꯠꯁꯤꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯃꯌꯥꯝꯁꯦ ꯑꯦꯅꯤꯊꯤꯡ ꯑꯣꯏꯕ ꯌꯥꯏꯕ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯌꯥꯏꯀꯣ ꯍꯥꯏꯕꯗꯤ ꯀꯥꯈꯤꯕ ꯌꯥꯏ ꯄꯣꯈꯤꯕ ꯌꯥꯏ ꯀꯔꯝꯕꯗꯒꯤ ꯄꯣꯈꯤꯕ ꯌꯥꯏ ꯃꯥꯏꯅꯁ ꯆꯠꯂꯝꯕꯗꯒꯤ ꯀꯔꯝꯕꯗꯒꯤ ꯄꯣꯈꯤꯕ ꯌꯥꯏ ꯁꯣꯔꯤ ꯄꯩꯁా ꯇꯣꯡꯉꯝꯕꯗꯒꯤ ꯄꯩꯁꯥ ꯃꯥꯡꯈꯤꯕ ꯌꯥꯏ ꯄꯩꯁꯥ ꯈꯔ ꯃꯥꯡꯉꯝꯕꯗꯒꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯌꯧꯔꯝꯗꯥꯏꯗ ꯀꯨꯝꯊꯔꯛꯑꯒ ꯑꯃꯨꯛ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯣꯞ ꯂꯣꯁ ꯌꯧꯔꯝꯗꯥꯏꯗ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯃꯄꯥꯗ ꯆꯪꯉꯒ ꯑꯩ ꯀꯥꯈꯤꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯃꯈꯟ ꯃꯈꯟꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯑꯣꯏꯊꯣꯛꯄ ꯌꯥꯏꯌꯦꯕ ꯌꯥꯔꯦꯀꯣ ꯈꯪꯉꯦꯀꯣ ꯑꯗꯨꯒ ꯌꯨ ꯗꯣꯟ ꯅꯤꯗ ꯇꯨ ꯅꯣ ꯋꯥꯠ ꯏꯁ ꯒꯣꯌꯤꯡ ꯇꯨ ꯍꯦꯄꯟ ꯏꯟ ꯑꯣꯔꯗꯔ ꯇꯨ ꯃꯦꯛ ꯃꯅꯤ ꯅꯪꯅ ꯇ꯭ꯔꯦꯗꯤꯡꯗꯒꯤ ꯄꯩꯁా ꯇꯥꯟꯕ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯍꯌꯦꯡꯁꯦ ꯀꯔꯤ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯒꯁꯨ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏꯑꯕ ꯇ꯭ꯔꯦꯗꯤꯡꯗꯒꯤ ꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯌꯥꯏꯑꯕ ꯑꯩꯈꯣꯏ 940ꯗꯨꯕꯨ ꯂꯥꯔꯖ ꯅꯝꯕꯔꯗ ꯇꯧꯔꯀꯥꯟꯗ ꯍꯣꯏ ꯂꯥꯔꯖ ꯅꯝꯕꯔ ꯇꯧꯔꯀꯥꯟꯗ ꯄꯩꯁꯥ ꯇꯥꯜꯂꯣꯏꯦꯕ ꯑꯗꯨꯕꯨ ꯂꯣ ꯅꯝꯕꯔꯗ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯣ ꯈꯪꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯇꯥꯔꯣꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯦꯀꯣ ꯑꯩꯈꯣꯏ ꯈꯪꯗꯦꯀꯣ ꯇꯁꯦꯡꯅ ꯑꯩ ꯅꯣꯏꯗꯤ ꯈꯪꯕ ꯈꯪꯗꯕ ꯈꯪꯗꯦ ꯑꯩꯗꯤ ꯁꯨꯡꯈꯪ ꯈꯪꯗꯦ ꯑꯣꯖꯥ ꯑꯩ ꯁꯨꯡꯈꯪ ꯈꯪꯗꯦ ꯑꯩ ꯀꯥꯗꯅ ꯄꯣꯕꯗ ꯑꯁꯦꯡꯕꯅꯦ ꯑꯩꯁꯨ ꯍꯥꯟꯅ ꯌꯥꯝ ꯈꯪꯕ ꯁꯥꯟꯅꯔꯝꯃꯒ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯈꯪꯉꯝꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯈꯪꯕꯩ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦꯕ ꯏꯃꯥꯟꯅꯕꯁꯤꯡ ꯁꯥꯟꯅꯕꯗ ꯆꯨꯝꯅ ꯋꯥꯔꯤ ꯇꯥꯏꯞꯇ ꯁꯤꯗꯤ ꯀꯥꯈꯠꯂꯗꯤ ꯀꯨꯝꯃꯅꯤ ꯁꯤꯗꯤ ꯀꯨꯝꯃꯛꯑꯗꯤ ꯀꯥꯔꯗꯤ ꯀꯥꯏꯅꯒ ꯇꯧꯅꯔꯝꯃꯦꯕ ꯌꯥꯝꯅ ꯃꯨꯛꯅꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯩꯅ ꯅꯩꯅꯕꯁꯦ ꯆꯨꯝꯃꯤ ꯃꯥꯅ ꯆꯨꯝꯃꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯍꯤꯁꯥꯞꯇ ꯅꯩꯅꯒꯗꯧꯅꯤꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯀꯣꯜꯗꯒ ꯌꯦꯡꯉ ꯁꯤꯗꯒꯤ ꯀꯨꯝꯕ ꯌꯥꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯍꯥꯏꯗꯤ ꯌꯦꯡꯁꯦꯅ ꯊꯥꯒꯠꯄꯅꯦꯕꯀꯣ ꯑꯩꯁꯨ ꯍꯩꯄꯥ ꯊꯥꯒꯠꯅ ꯊꯥꯒꯠꯄ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯂꯛꯏꯗꯣ ꯍꯥꯏꯗꯤ ꯁꯤꯗꯤ ꯂꯔꯅꯤꯡ ꯄꯔꯄꯁꯀꯤꯅꯦꯕ ꯑꯗꯣ ꯐꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐ꯭ꯌꯨꯆꯔꯁꯦ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯒꯁꯨ ꯂꯣ ꯅꯝꯕꯔꯗ ꯀꯩꯗꯧꯔꯛꯀꯅꯤ ꯃꯥꯔꯀꯦꯠꯁꯦ ꯑꯞ ꯆꯠꯀꯗ꯭ꯔꯥ ꯗꯥꯎꯟ ꯆꯠꯀꯗ꯭ꯔꯥ ꯐꯩꯅ ꯆꯠꯈꯤꯗ꯭ꯔꯥ ꯂꯦꯞꯇꯣꯞ ꯃꯃꯥꯡꯗꯩ ꯄꯥꯏꯊꯣꯔꯛꯀꯗ꯭ꯔꯥ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯒꯁꯨ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ
ꯌꯥꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯤꯡꯗꯣ ꯑꯝꯇ ꯈꯜꯂꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯗꯣ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯔꯦꯁꯅꯔꯤ ꯑꯃ ꯇꯥꯛꯑꯦ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯅꯤ ꯑꯃ ꯇꯥꯛꯑꯦ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯅꯤꯗꯨꯕꯨ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯌꯥꯎꯈꯤꯕ꯭ꯔꯥꯅꯦ 940 ꯅꯤꯐꯇꯤ ꯀꯣꯜꯗꯨꯕꯨ ꯌꯥꯎꯗꯦ ꯌꯥꯎꯗꯦꯕ ꯑꯗꯣ ꯃꯥꯔꯀꯦꯠꯁꯦ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯈꯤꯕ꯭ꯔꯥꯅꯦ ꯈꯪꯗꯦꯕ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯂꯥꯔꯖ ꯅꯝꯕꯔꯒꯤ ꯗꯦꯇꯥꯗꯨꯗ ꯃꯥꯔꯀꯦꯠꯀꯤ ꯍꯤꯁꯇ꯭ꯔꯤꯁꯤꯡꯁꯤ ꯌꯦꯡꯅꯔꯀꯥꯟꯗ ꯑꯍꯣꯕ ꯑꯃꯈꯛ ꯐꯥꯕꯩ ꯋꯥꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯔꯀꯦꯠꯀꯤ ꯑꯍꯣꯕ ꯑꯃꯈꯛꯇꯣ ꯐꯥꯔꯒ ꯃꯥꯔꯀꯦꯠꯁꯤꯗ ꯍꯥꯏꯂꯤ ꯅꯤꯐꯇꯤꯁꯤꯗ ꯍꯥꯏꯂꯤ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕꯁꯦ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯋꯦꯕ ꯑꯗꯨꯒꯤ ꯍꯥꯏꯂꯤ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕꯗꯣ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯁꯦ ꯍꯥꯏꯗꯤ ꯆꯪꯉꯒ ꯌꯦꯡꯉꯤꯅꯦ 20% ꯑꯞ ꯆꯠꯂꯛꯄꯗ ꯀꯥꯏꯗꯣ ꯍꯥꯏꯗꯤ ꯉꯁꯤꯕꯨ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯒꯗ꯭ꯔꯣ ꯍꯥꯏꯅ ꯆꯪꯉꯤꯅꯦ ꯑꯣꯏꯗ꯭ꯔꯀꯥꯟꯗ ꯑꯣꯏꯗ꯭ꯔꯦ ꯅꯪ ꯄꯩꯁꯥ ꯈꯔ ꯃꯥꯡꯉ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯣꯏꯅꯦ ꯅꯠꯇ꯭ꯔꯥ ꯁꯤꯅꯦꯕ ꯇꯧꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯑꯩꯈꯣꯏ ꯐꯥꯏꯟ ꯇꯥꯕꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯃꯨꯛ ꯑꯃ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯐꯥꯏꯟ ꯇꯥꯕꯒꯨꯝꯕꯅꯦꯕ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯒꯤ ꯋꯤꯟ ꯔꯦꯠꯁꯦ 30% ꯃꯨꯛꯇꯪ ꯑꯣꯏꯔꯛꯏꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯗꯣꯏꯅꯤ ꯑꯗꯨ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯇꯦꯁꯇꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯗꯨꯅ ꯌꯦꯡꯉꯤꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯍꯥꯏꯂꯤ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕ ꯃꯥꯔꯀꯦꯠꯇ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤꯅꯦꯕ ꯉꯁꯤꯁꯨ ꯊꯣꯛꯇ꯭ꯔꯦꯗꯅ ꯑꯗꯣ ꯄꯩꯁా ꯃꯆꯥ ꯑꯃ ꯃꯥꯡꯒꯅꯦꯕ ꯂꯨꯄꯥ 2,000 ꯃꯥꯡꯒꯅꯦꯕ ꯑꯗꯨꯕꯨ ꯍꯥꯏꯂꯤ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕ ꯃꯥꯔꯀꯦꯠꯁꯤꯅ ꯁꯨꯝ ꯀꯟꯁꯤꯁꯇꯦꯟꯂꯤ ꯃꯇꯝꯁꯤ ꯈꯔ ꯂꯩꯔꯒ ꯁꯨꯝ ꯊꯣꯛꯄꯅꯦꯕ ꯁꯤꯒꯤ ꯄꯦꯇꯔꯟ ꯊꯣꯛꯑꯦꯀꯣ ꯍꯥꯏꯔꯤꯕ ꯄꯦꯇꯔꯟꯗꯨ ꯊꯣꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯑꯩꯈꯣꯏꯅ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯗ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯊꯨꯡꯉꯦꯕ ꯑꯗꯨꯗꯨꯅꯅꯦꯕ ꯀꯟꯁꯤꯁꯇꯦꯟꯂꯤ ꯊꯥꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯃꯤꯗꯣ ꯍꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤꯗꯤ ꯇꯥꯟꯗꯦ ꯑꯗꯨꯏꯁꯨ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯃꯗꯤ ꯎꯏꯗꯅ ꯑꯩꯈꯣꯏ ꯕꯦꯛ ꯇꯦꯁ ꯔꯤꯖꯜꯗ ꯎꯏꯀꯣ ꯀꯟꯁꯤꯁꯇꯦꯟꯁꯤ ꯎꯏꯗꯣ ꯑꯗꯨꯒꯤꯅꯦꯕ ꯍꯥꯏꯕꯗꯤ ꯄꯦꯇꯔꯟꯗꯣ ꯀꯟꯁꯤꯁꯇꯦꯟꯂꯤ ꯐꯪꯉꯦꯕ ꯑꯩꯈꯣꯏꯗ ꯈꯔ ꯊꯦꯝꯃꯒꯀꯣ ꯑꯗꯩ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯀꯗꯧꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯑꯁꯤꯅꯦꯕ ꯍꯥꯏꯔꯤꯕ ꯍꯥꯏꯂꯤ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕ ꯃꯥꯔꯀꯦꯠꯇꯣ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯀꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯨꯛꯈꯪ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯁꯤꯗ ꯁꯨꯛꯈꯪ ꯈꯪꯗꯦꯕ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯈꯟꯁꯦꯕ ꯌꯥꯝ ꯍꯩꯈꯤꯔꯣꯏꯁꯦꯕꯀꯣ ꯑꯩ ꯈꯪꯉꯦ ꯁꯤ ꯂꯣꯏꯔꯦ ꯍꯥꯏꯕ ꯇꯣꯛꯁꯦꯕ ꯑꯗꯣ ꯈꯪꯗꯕꯗꯣ ꯑꯩꯅ ꯈꯪꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯁꯨꯝ ꯆꯪꯉꯒ ꯑꯣꯏꯕ꯭ꯔꯥ ꯌꯦꯡꯉꯤꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯃꯇꯝꯗꯅ ꯅꯍꯥꯟ ꯌꯥꯝꯅ 10,000 ꯇꯣꯡꯉꯦ ꯌꯥꯔꯦꯀꯣ ꯑꯗꯨꯁꯨ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕ ꯅꯠꯇꯦꯀꯣ 4%ꯒ ꯆꯠꯂꯗꯤ ꯑꯗꯨ 2,000 ꯇꯣꯡꯗꯣꯏꯅꯦꯕ ꯂꯨꯄꯥ 2,000 ꯈꯛ ꯔꯤꯛꯁ ꯂꯧꯕ ꯑꯗꯨꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯅ ꯔꯤꯛꯁ ꯔꯤꯋꯥꯔꯗ 1:10 ꯅꯍꯥꯟ ꯂꯧꯔꯤꯗꯣ ꯌꯥꯔꯦꯀꯣ ꯐꯔꯦ ꯑꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟꯗ ꯋꯤꯟ ꯔꯦꯠ ꯅꯦꯝꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯦ ꯑꯁꯤ ꯋꯤꯟ ꯔꯦꯠ ꯅꯦꯝꯃꯒꯁꯨ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯀꯥꯏꯁꯦ ꯃꯤꯗꯤ ꯌꯥꯝ ꯈꯪꯅꯔꯝꯃꯣꯏꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯗꯦꯇꯥ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯗ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯐꯥꯎꯕ ꯇ꯭ꯔꯦꯗꯔꯁꯤꯡꯁꯦ ꯈ꯭ꯋꯥꯏꯗꯩ ꯐꯥꯎꯕ ꯇ꯭ꯔꯦꯗꯔꯁꯤꯡꯁꯦ ꯃꯣꯏꯅ ꯗꯦꯇꯥ ꯑꯃꯈꯛ ꯄꯨꯈꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏ ꯋꯤꯟ ꯔꯦꯠꯁꯦ 30 to 50% ꯑꯣꯏꯌꯦꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯤ ꯋꯤꯟ ꯔꯦꯠꯁꯦ ꯋꯥꯡꯗꯦꯕ ꯑꯐꯥꯎꯕ ꯇ꯭ꯔꯦꯗꯔꯁꯤꯡꯁꯦ ꯑꯗꯣ ꯀꯩꯗ ꯁꯥꯟꯅꯩ ꯀꯥꯟꯗ ꯀꯩꯅꯣ ꯔꯤꯛꯁ ꯔꯤꯋꯥꯔꯗꯇ ꯁꯥꯟꯅꯩꯑꯕ ꯑꯗꯨꯅꯦ ꯍꯦꯛ ꯍꯥꯏꯅꯕꯗꯣ ꯏꯪꯂꯤꯁꯇ ꯀꯩꯅꯣꯝ ꯍꯥꯏꯔꯦ ꯂꯦꯠ ꯗ ꯋꯤꯅꯔ ꯔꯟ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯦꯛ ꯍꯥꯏꯅꯗꯥꯏ ꯂꯦꯠ ꯗ ꯋꯤꯅꯔ ꯔꯟ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯏꯪꯂꯤꯁꯇ ꯀꯔꯤꯅ ꯍꯥꯏꯕꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕ ꯇ꯭ꯔꯦꯠꯁꯤꯗꯤ ꯊꯨꯅ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯑꯇꯣꯡꯕ ꯇ꯭ꯔꯦꯠꯁꯤꯅ ꯁꯨꯝ ꯔꯟ ꯇꯧꯍꯜꯂ ꯊꯝꯃꯣꯀ ꯍꯥꯏꯕꯒꯤ ꯑꯃ ꯂꯩꯌꯦꯕ ꯁꯤ ꯉꯥꯛꯇꯅꯦꯕ ꯁꯤꯖꯤꯟꯅꯔꯤꯁꯦ ꯌꯥꯔꯦꯀꯣ ꯑꯗꯨꯒꯤ ꯇ꯭ꯔꯦꯠꯇꯨꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯔꯤꯛꯁ ꯔꯤꯋꯥꯔꯗ 1:1 ꯑꯩꯈꯣꯏ ꯀꯛꯇꯦꯕ ꯐꯔꯦ ꯁꯤꯅꯤ ꯂꯥꯏꯁꯦ ꯑꯦꯅꯤꯊꯤꯡ ꯀꯦꯟ ꯕꯤ ꯍꯦꯄꯟ ꯑꯦꯅꯤꯊꯤꯡ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤꯊꯤꯡ ꯍꯥꯏꯕꯁꯤꯗ ꯂꯣꯏ ꯆꯟꯈ꯭ꯔꯣ ꯑꯗꯣ ꯌꯨ ꯗꯣꯟ ꯅꯤꯗ ꯇꯨ ꯅꯣ ꯋꯥꯠ ꯏꯁ ꯒꯣꯏꯡ ꯇꯨ ꯍꯦꯄꯟ ꯅꯦꯛꯁ ꯌꯥꯔꯦ ꯀꯩꯁꯨ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯁꯨ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏꯑꯕ ꯑꯗꯨꯒ there is a random distribution between wins and losses ꯍꯥꯏꯁꯦ for any set of variable that define an S ꯍꯥꯏꯁꯦ S ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡ S ꯑꯩꯅ ꯐꯅꯌꯥꯝ ꯇꯥꯈ꯭ꯔꯦꯅ ꯑꯗꯣ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯁꯤꯗꯀꯣ ꯋꯤꯟ ꯂꯣꯁꯁꯦ ꯃꯁꯤ ꯔꯦꯟꯗꯝ ꯚꯦꯔꯥꯏꯕꯜ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯋꯤꯟ ꯂꯣꯁꯀꯤ ꯄꯦꯇꯔꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯌꯥꯔꯕ ꯍꯥꯏꯗꯤ ꯉꯁꯤ ꯀꯥꯈꯤꯕ ꯌꯥꯏ ꯍꯌꯦꯡꯅ ꯄꯣꯕ ꯌꯥꯏ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯅꯤꯔꯛ ꯊꯪꯅ ꯋꯤꯟ ꯍꯥꯏꯅ ꯑꯣꯏꯔꯛꯄ ꯌꯥꯏ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯂꯣꯁ ꯍꯥꯏꯅ 5ꯔꯛ ꯄꯔꯦꯡ ꯁꯥꯡꯅ ꯆꯠꯈꯤꯕ ꯌꯥꯏ ꯃꯁꯤꯒꯤ ꯄꯦꯇꯔꯟꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯌꯥꯔꯦꯀꯣ ꯋꯤꯟ ꯂꯣꯁꯁꯦ ꯔꯦꯟꯗꯝꯂꯤ ꯊꯣꯛꯆꯔꯛꯄꯅꯦꯕ ꯔꯦꯟꯗꯝꯗ ꯄ꯭ꯔꯤꯟ ꯇꯧꯖꯔꯛꯄꯅꯦꯕ ꯇꯛ ꯂꯥꯎꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯌꯥꯔꯦꯀꯣ ꯋꯤꯟ ꯂꯣꯁ ꯍꯥꯏꯕꯁꯦ ꯔꯦꯟꯗꯝ ꯚꯦꯔꯥꯏꯕꯜꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯠꯁ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯁꯤꯅꯤ ꯁꯤꯗꯩꯁꯤꯗ ꯑꯦꯠꯁ ꯍꯥꯏꯕꯁꯦ ꯃꯥꯅ ꯑꯃꯨꯛ ꯁꯝꯊꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯈꯣꯏꯅ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯗꯨꯅꯦꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯣꯏꯟꯁꯤꯗ ꯏꯔꯝꯃꯦꯕꯀꯣ ꯃꯗꯣ ꯃꯁꯤꯒꯤ ꯄꯣꯏꯟꯁꯤꯅ ꯃꯥꯔꯛ ꯗꯒ꯭ꯂꯁꯀꯤ ꯑꯣꯏꯖꯔꯁꯅꯨꯕꯀꯣ ꯑꯩꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦꯕ ꯁꯤꯁꯨ ꯁꯨꯝ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦ ꯑꯦꯠꯁ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯏꯔꯝꯃꯤꯁꯤꯀꯣ ꯑꯩꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯇ꯭ꯔꯦꯗꯤꯡ ꯑꯦꯁ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤꯗꯤ ꯖꯣꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯑꯁꯦ ꯇ꯭ꯔꯦꯗꯤꯡ ꯑꯦꯁ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯁꯤꯁꯇꯦꯝ ꯑꯃꯅꯦꯕ ꯁꯤꯁꯇꯦꯝ ꯃꯆꯥ 3 ꯄꯨꯜꯂꯒ ꯁꯦꯝꯕ ꯀꯣ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯃꯆꯥ 3ꯁꯦ
ꯌꯣꯠꯁꯕꯤ ꯃꯈꯣꯡꯗꯧꯅ ꯍꯥꯏꯗꯤ ꯃꯔꯨ ꯑꯣꯏꯕ ꯄꯤꯂꯔ ꯑꯍꯨꯝꯅꯦꯕ ꯍꯥꯏꯔꯤꯕ ꯄꯤꯂꯔ ꯑꯃ ꯍꯦꯛ ꯇꯦꯛꯄ ꯃꯇꯝꯗ ꯇꯨꯗꯣꯏꯕ ꯑꯗꯣ ꯄꯤꯂꯔꯗꯨꯗ ꯌꯥꯎꯔꯤꯁꯦ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝ ꯔꯤꯁꯛ ꯃꯦꯅꯦꯖꯃꯦꯟ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤ ꯀꯣ ꯑꯍꯨꯝꯁꯦ ꯆꯠꯃꯤꯟꯅꯒꯗꯣꯏꯅꯦꯕ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝ ꯐꯖꯔꯦ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯁꯤ ꯔꯤꯁꯛ ꯃꯦꯅꯦꯖꯃꯦꯟ ꯁꯣꯏꯕꯗ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯃꯣꯏꯕ ꯑꯩꯈꯣꯏꯒꯤ 940ꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯦ ꯁꯤ ꯐꯖꯔꯦ ꯑꯩꯈꯣꯏ ꯐꯖꯩꯗꯅ ꯐꯖꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯐꯖꯩꯌꯦꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯑꯣꯏꯅ ꯇꯧꯗꯅ ꯄꯩꯁꯥ ꯇꯣꯡꯗꯅ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯤꯗ 10% ꯑꯝꯇ ꯔꯤꯁꯛ ꯂꯧꯔ ꯇ꯭ꯔꯦꯠ ꯇꯧꯕꯤꯌꯣ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ ꯗꯥꯏꯅꯣꯅꯦ ꯈꯪꯕ ꯍꯨꯃꯥꯟ ꯄꯤꯛ ꯀꯥꯔꯛꯀꯅꯦꯕꯀꯣ ꯑꯍꯨꯝꯂꯛ ꯊꯪꯅ ꯃꯥꯡꯕꯗ ꯀꯥꯔꯛꯑꯣꯏꯗ꯭ꯔꯥ ꯌꯥꯔꯣꯏ ꯋꯥꯛ ꯁꯨꯡꯇꯧ ꯇꯧꯔꯣꯏꯕ ꯁꯤꯅꯦꯕ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯡ ꯑꯦꯖ ꯍꯥꯏꯅ ꯍꯥꯏꯔꯒꯦ ꯑꯩꯅ ꯇ꯭ꯔꯦꯗꯤꯡ ꯑꯦꯖꯁꯦ ꯃꯌꯥꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯁꯤꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯁꯤꯀꯣ ꯍꯟꯖꯤꯜꯂꯔꯣꯏꯒꯦꯕꯀꯣ ꯑꯗꯨꯒ ꯑꯦꯚ꯭ꯔꯤ ꯃꯣꯃꯦꯟ ꯏꯟ ꯗ ꯃꯥꯔꯀꯦꯠ ꯏꯁ ꯌꯨꯅꯤꯛ ꯁꯤꯁꯤꯃ ꯈꯪꯒꯗꯧꯅꯤ ꯁꯤ ꯀꯟꯁꯦꯞꯁꯤꯅ ꯒꯦꯝꯕꯂꯔꯁ ꯐꯦꯂꯥꯁꯤ ꯂꯥꯛꯇꯅꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯤꯗ ꯑꯦꯚ꯭ꯔꯤ ꯃꯣꯃꯦꯟꯁꯦ ꯃꯁꯤ ꯃꯃꯥꯡꯒꯤꯗꯨꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯦꯕ ꯁꯤꯁꯤꯃ ꯈꯪꯉꯣ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯕ꯭ꯔꯦꯛ ꯆꯠꯀꯟꯕꯅꯦ ꯍꯥꯏꯅ ꯈꯟꯗꯣꯏꯅꯦꯕ ꯑꯗꯣ ꯋꯥꯈꯟꯗ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯣꯕ ꯃꯥꯔꯀꯦꯠꯁꯤꯅ ꯔꯦꯁꯤꯁꯇꯦꯟꯁꯦ ꯇꯣꯏꯅ ꯇ꯭ꯔꯥꯏ ꯊꯨꯒꯥꯏꯒꯦꯅ ꯇ꯭ꯔꯥꯏ ꯇꯧ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯃꯃꯥꯡꯗ ꯇꯣꯏꯅ ꯔꯦꯁꯤꯁꯇꯦꯟꯁꯁꯦ ꯕ꯭ꯔꯦꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯌꯦꯡꯍꯧꯕ ꯃꯇꯝꯗ ꯕ꯭ꯔꯦꯛ ꯇꯧꯔꯒ ꯃꯥꯔꯀꯦꯠꯇ ꯃꯊꯛꯇ ꯆꯠꯈꯤꯕꯀꯣ ꯃꯊꯪꯗ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯊꯨꯒꯥꯏꯕ꯭ꯔꯥ ꯌꯦꯡꯉꯦꯕ ꯑꯗꯣ ꯃꯊꯛꯇ ꯑꯃꯨꯛ ꯆꯠꯈꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯁꯤ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯆꯨꯝꯃꯦꯕ ꯃꯁꯤ ꯂꯣꯖꯤꯀꯦꯜꯂꯤꯁꯨ ꯑꯣꯏꯌꯦꯕ ꯑꯗꯨꯕꯨ ꯑꯦꯚ꯭ꯔꯤ ꯃꯣꯃꯦꯟ ꯏꯁ ꯌꯨꯅꯤꯛ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤ ꯇꯥꯔꯒꯁꯨ ꯑꯗꯨꯒ ꯌꯥꯝꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯒꯤ ꯄꯦꯇꯔꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯕ꯭ꯔꯦꯛ ꯆꯠꯇꯁꯨ ꯌꯥꯏ ꯁꯤꯁꯤꯃ ꯈꯪꯉꯣ ꯕ꯭ꯔꯦꯛ ꯆꯠꯈ꯭ꯔꯒꯁꯨ ꯐꯦꯛ ꯑꯥꯎꯠ ꯑꯣꯏꯕ ꯌꯥꯏꯑꯕ ꯃꯥꯔꯀꯦꯠꯇꯗꯤ ꯃꯃꯥꯡꯒꯤꯗꯨꯒ ꯌꯥꯝ ꯃꯥꯟꯅꯔꯦꯅ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛꯇꯣ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯑꯃꯒ ꯃꯥꯟꯅꯗꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯗ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔꯒꯨꯝꯕ ꯄꯦꯇꯔꯟ ꯑꯃ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯃꯥꯡꯒꯤꯗꯨꯒ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯟꯗꯛꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯒ ꯕ꯭ꯔꯦꯛꯁꯨ ꯆꯠꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯣ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯃꯥꯏꯅ ꯊꯣꯛꯇ꯭ꯔꯁꯨ ꯌꯥꯏꯑꯕ ꯃꯥꯟꯅꯗꯦꯕ ꯌꯨꯅꯤꯛ ꯑꯣꯏꯌꯦꯕ ꯁꯤꯁꯦ ꯌꯥꯔꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯒꯦꯝꯕꯂꯔꯁ ꯐꯦꯂꯥꯁꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯍꯟꯗꯛꯁꯨ ꯁꯨꯃꯥꯏꯅ ꯊꯣꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟ ꯂꯩꯈꯤꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯥꯟꯅꯃꯟꯗꯅ ꯂꯩꯇ꯭ꯔꯥ ꯂꯩꯀꯣ ꯒꯦꯝꯕꯂꯔꯁ ꯐꯦꯂꯥꯁꯤ ꯊꯣꯛꯑꯦꯕ ꯑꯗꯨ ꯇꯧꯕꯤꯒꯅꯣꯕ ꯀꯣ ꯐꯅꯌꯥꯝ ꯃꯥꯟꯅ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯣꯏꯔꯛꯇꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃ ꯈꯜꯂꯣ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯦꯕ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯆꯞ ꯃꯥꯟꯅꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯟꯐꯤꯗꯦꯟꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯤ ꯇꯥꯔꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯟꯋꯥꯟꯇꯦꯠ ꯔꯤꯛꯁ ꯃꯌꯥꯝ ꯂꯧꯔꯛꯀꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯁꯣꯏꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯀꯣꯛꯁꯤꯗ ꯁꯣꯏꯗ꯭ꯔꯦ ꯈꯜꯂ ꯀꯥꯟꯗꯅꯦꯕ ꯑꯣꯜ ꯏꯟ ꯇꯧꯔꯛꯏꯁꯦ ꯗꯥꯅ ꯑꯃ ꯇꯧꯕ ꯌꯥꯎꯈ꯭ꯔꯕ ꯌꯥꯝ ꯁꯣꯏꯗ꯭ꯔꯦ ꯌꯥꯝ ꯀꯟꯐꯤꯗꯦꯟ ꯂꯩꯕꯗ ꯖꯣꯞ ꯂꯣꯡ ꯊꯥꯖꯤꯟꯕ ꯇ꯭ꯔꯦꯠꯇ ꯑꯗꯨꯃꯛꯇꯤ ꯑꯣꯜ ꯏꯟꯗꯤ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯀ꯭ꯋꯥꯟꯇꯤꯇꯤꯒ ꯈꯔ ꯆꯥꯎꯈꯠꯄ ꯉꯥꯛꯇ ꯌꯥꯎꯔꯦ ꯍꯣꯏ ꯑꯗꯣ ꯁꯣꯏꯗ꯭ꯔꯦꯅ ꯈꯜꯂꯛꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯣꯏꯗ꯭ꯔꯦꯅ ꯍꯣꯏ ꯈꯜꯂꯛꯏꯗꯣ ꯍꯣꯏ ꯀꯥꯏꯗꯩ ꯌꯥꯔꯣꯏꯅ ꯈꯜꯂꯛꯏꯅꯣ ꯀꯥꯏꯗꯩꯅꯣ ꯈꯜꯂꯛꯏꯗꯣ ꯀꯔꯝꯕ ꯀꯟꯁꯦꯞꯇꯒꯤ ꯁꯨꯝ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯔꯤꯀꯣꯜ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯔꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯁꯣꯏꯗ꯭ꯔꯦꯅ ꯈꯟꯕ ꯑꯃ ꯐꯖꯅ ꯌꯥꯎꯈꯤꯕꯁꯦ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯍꯥꯏꯈꯤꯕꯗꯣ ꯃꯦꯒꯤ ꯇꯥꯡ 5ꯒꯤ ꯑꯃ ꯋꯥꯔꯤ ꯑꯃ ꯍꯥꯏꯈꯤꯗꯅ ꯑꯗꯨꯒꯤꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯁꯣꯏꯗ꯭ꯔꯦ ꯃꯁꯤꯗꯤ ꯇꯧꯔꯅꯤꯅ ꯈꯜꯂꯒ RBIꯒꯤ ꯀꯩꯅꯣꯗꯣ RBIꯒꯤ ꯋꯥꯔꯤ ꯀꯔꯤꯒꯨꯝꯕ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃ ꯇꯧꯕꯅꯦ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯇꯥꯛꯄꯤꯈꯤꯕ ꯑꯣꯖꯥꯗꯨꯅ ꯀꯩ ꯍꯥꯏꯒꯦꯗ ꯉꯁꯤꯁꯦ ꯃꯥ ꯍꯥꯏꯌꯦ ꯑꯗꯨꯝ RBIꯒꯤ ꯀꯩꯅꯣꯝ ꯂꯩ ꯃꯈꯥ ꯅꯠꯇ꯭ꯔꯒ ꯃꯊꯛꯇꯤ ꯐꯖꯅ ꯀꯥꯞꯇꯣꯔꯦꯅ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯑꯗꯨ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯈꯜꯗꯨꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯈꯥꯗ ꯖꯣꯔ ꯂꯥꯎꯅ ꯀꯥꯞꯊꯔꯛꯄꯗꯨꯗꯀꯣ ꯑꯦꯟꯇ꯭ꯔꯤ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀ꯭ꯋꯥꯟꯇꯤꯇꯤ ꯈꯔ ꯆꯥꯎꯅ ꯑꯗꯨ ꯆꯪꯁꯤꯜꯂꯨꯕꯗꯒꯤꯗꯤ ꯑꯩꯅ ꯍꯦꯛ ꯆꯪꯕꯗꯒꯤꯗꯤ ꯕꯇꯝ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯝ ꯂꯨꯄꯥ ꯀꯌꯥ ꯃꯥꯡꯈ꯭ꯔꯕꯗꯣ ꯌꯥꯝ ꯃꯥꯡꯉꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯝ ꯃꯥꯡꯕꯗꯣ ꯄꯟꯅꯔꯔꯣꯏꯁꯤ ꯐꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯦꯚ꯭ꯔꯤ ꯃꯣꯃꯦꯟ ꯏꯁ ꯌꯨꯅꯤꯛ ꯍꯥꯏꯕꯁꯤꯃ ꯀꯥꯎꯔꯅꯣꯕꯀꯣ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯦꯇꯔꯟ ꯃꯌꯥꯝ ꯒꯦꯝꯕꯂꯔꯁ ꯐꯦꯂꯥꯁꯤꯁꯦ ꯏꯔꯦꯁꯅꯦꯜ ꯄꯦꯇꯔꯟꯗꯨꯅꯤꯀꯣ ꯀꯣꯛ ꯃꯅꯨꯡꯗ ꯁꯥꯒꯠꯂꯛꯄ ꯍꯥꯏꯕꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯍꯟꯗꯛꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯀꯥꯏꯅ ꯈꯜꯂꯛꯄꯗꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ 5ꯔꯛ ꯃꯨꯟꯗꯥ ꯊꯣꯛꯂꯛꯇ ꯇꯥꯔꯒꯗꯤ ꯍꯟꯗꯛꯇꯤ ꯃꯨꯟꯗꯥ ꯊꯣꯛꯂꯛꯑꯅꯤ ꯀꯥꯏꯅ ꯈꯟꯕ ꯋꯥꯈꯜꯁꯦ ꯁꯤꯁꯤꯅꯦꯕ ꯒꯦꯝꯕꯂꯔꯁ ꯐꯦꯂꯥꯁꯤ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯨꯟꯗꯥ ꯊꯣꯛꯄ ꯊꯣꯛꯇꯕ ꯍꯥꯏꯁꯦ ꯔꯦꯟꯗꯝ ꯚꯦꯔꯥꯏꯕꯜꯅꯦꯕ ꯅꯠꯇ꯭ꯔꯥ ꯔꯦꯟꯗꯝꯂꯤ ꯊꯣꯛꯆꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯥꯟꯅꯕ ꯄꯦꯇꯔꯟ ꯑꯃ ꯐꯅꯌꯥꯝ ꯃꯥꯟꯅꯒ ꯑꯣꯏꯇꯥꯔꯒꯁꯨ ꯐꯅꯌꯥꯝ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯛꯀꯅꯦꯅ ꯈꯟꯒꯅꯣꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯈꯜꯂꯦꯕ ꯑꯗꯨꯒꯤꯅꯦ ꯃꯥꯅ ꯁꯤꯗ ꯄꯣꯏꯟ ꯑꯃ ꯍꯥꯞꯄꯤꯔꯝꯃꯤꯁꯦ ꯌꯥꯔꯦꯀꯣ ꯌꯥꯝꯅ ꯃꯥꯟꯅꯕ ꯄꯦꯇꯔꯟ ꯑꯃ ꯃꯃꯥꯡꯗ ꯗꯥꯎꯟ ꯆꯠꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯄꯦꯇꯔꯟ ꯑꯃ ꯍꯟꯗꯛ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯋꯥꯈꯟꯗ ꯗꯥꯎꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯈ꯭ꯔꯅꯤꯅ ꯋꯥꯈꯟꯗ ꯆꯞ ꯌꯨꯡꯅ ꯑꯃ ꯍꯦꯛꯇ ꯂꯥꯛꯈꯤ ꯒꯦꯝꯕꯂꯔꯁ ꯐꯦꯂꯥꯁꯤ ꯑꯃ ꯊꯣꯛꯈꯤꯕ
ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨ ꯊꯣꯛꯇꯅꯕꯅꯦꯕ ꯍꯥꯏꯔꯛꯏꯁꯦ ꯁꯤꯗꯩꯗ ꯍꯥꯏꯗꯤꯀꯣ ꯌꯥꯝ ꯐꯅ ꯃꯥꯟꯅꯕ ꯇꯥꯔꯒꯁꯨ ꯌꯨꯅꯤꯛ ꯑꯣꯏꯅꯦꯕ ꯍꯥꯏꯕ ꯉꯝꯗꯦ ꯍꯣꯏ ꯗꯥꯎꯟ ꯆꯠꯈꯤꯕ ꯌꯥꯏ ꯆꯠꯇꯕ ꯌꯥꯏ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯑꯗꯨꯁꯨ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯎꯕꯤꯌꯣ ꯁꯤꯅꯦꯕ ꯀꯣ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯑꯣꯏꯕ ꯃꯑꯣꯡ ꯍꯥꯏꯗꯤ ꯔꯦꯁꯤꯁꯇꯦꯟ ꯑꯃꯗ ꯑꯣꯏꯇꯥꯔꯒꯗꯤ ꯔꯦꯁꯤꯁꯇꯦꯟ ꯑꯣꯏꯇꯥꯔꯗꯤ ꯗꯥꯎꯟ ꯆꯠꯄꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯋꯥꯡꯉꯦ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯗ ꯑꯣꯏꯅ ꯎꯕꯤꯌꯣ ꯗꯥꯎꯟ ꯆꯠꯈꯤꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯋꯥꯡꯉꯦꯅ ꯈꯜꯂꯣ ꯑꯗꯨꯒ ꯍꯥꯏꯒꯠꯇꯅ ꯋꯥꯈꯟꯗ ꯁꯣꯏꯗ꯭ꯔꯦ ꯃꯁꯤꯗꯤ ꯑꯩ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯌꯥꯎꯕꯁꯦ ꯃꯁꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯁꯤꯗꯩꯁꯨ ꯊꯥꯗꯣꯛꯑꯒꯦ ꯑꯩ ꯀꯥꯔ ꯑꯃ ꯂꯩꯅꯕ ꯍꯥꯏꯅ ꯑꯗꯨ ꯇꯧꯔꯨꯅꯨ ꯌꯥꯔꯦꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ 5 ꯐꯟꯗꯥꯃꯦꯟꯇꯦꯜ ꯇ꯭ꯔꯨꯠꯁ ꯑꯣꯐ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯁꯦ ꯌꯥꯔꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯃꯅꯨꯡꯗ ꯆꯜꯍꯜꯂꯕꯅꯤ ꯑꯩꯅ ꯌꯥꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯊꯤꯡꯀꯤꯡ ꯏꯟ ꯗ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯑꯅ ꯆꯦꯞꯇꯔ ꯑꯃ ꯌꯥꯎꯕꯅꯦꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯇ꯭ꯔꯦꯗꯤꯡ ꯏꯟ ꯗ ꯖꯣꯟꯁꯤꯗ ꯑꯗꯣ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯂꯣꯝꯗ ꯋꯥꯈꯜ ꯈꯟꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯗ꯭ꯔꯥ ꯑꯣꯏꯀꯣ ꯑꯣꯏꯌꯦꯕ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯕꯁꯦ ꯑꯟꯁꯔꯇꯦꯟ ꯏꯚꯦꯟ ꯑꯃꯅꯦ ꯑꯟꯁꯔꯇꯦꯟ ꯏꯚꯦꯟ ꯍꯥꯏꯕꯗꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯈꯪꯕ ꯉꯝꯗꯕ ꯏꯚꯦꯟ ꯑꯃꯅꯦꯕ ꯑꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯉꯝꯗꯕ ꯄꯣꯠ ꯑꯃ ꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯅꯤꯅ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯍꯥꯏꯕꯁꯦ ꯃꯔꯨ ꯑꯣꯏꯌꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯎꯄꯥꯏ ꯂꯩꯇꯦ ꯐ꯭ꯌꯨꯆꯔ ꯄ꯭ꯔꯤꯗꯤꯛ ꯇꯧꯒꯦ ꯍꯥꯏꯗꯤ ꯂꯥꯔꯖ ꯅꯝꯕꯔꯗ ꯄ꯭ꯔꯤꯗꯤꯛ ꯇꯧ ꯇꯥꯕ ꯀꯣ ꯂꯥꯔꯖ ꯅꯝꯕꯔꯗ ꯑꯩꯈꯣꯏꯅ ꯗꯦꯇꯥꯁꯦ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯋꯤꯟ ꯔꯦꯠ ꯀꯌꯥꯝ ꯂꯩ ꯗ꯭ꯔꯣ ꯗꯥꯎꯟ ꯀꯌꯥꯝ ꯂꯩ ꯑꯁꯤ ꯀꯌꯥꯝ ꯂꯩ ꯈꯣꯠꯂꯤ ꯃꯌꯥꯝꯗꯣ ꯑꯦꯅꯥꯂꯥꯏꯁ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯂꯣ ꯅꯝꯕꯔꯗꯗꯤ ꯏꯔꯔ ꯉꯥꯛꯇ ꯊꯣꯛꯂꯛꯀꯅꯤ ꯂꯣ ꯅꯝꯕꯔꯗꯗꯤ ꯁꯨꯡꯇꯧ ꯇꯧꯕꯤꯔꯅꯨ ꯁꯤꯅꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯃꯒꯁꯨ ꯗꯦꯇꯥ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯗ ꯁꯤꯒꯤꯁꯦ probability of x consecutive losing trade within a 50 trades period ꯍꯥꯏꯁꯦ ꯌꯥꯔꯦꯀꯣ ꯁꯤ 50 trade period ꯍꯥꯏꯁꯦ ꯃꯥꯅ 50 ꯂꯧꯕꯩꯅꯤ ꯃꯁꯤꯒꯤꯁꯦ ꯑꯪꯀꯅꯣ ꯍꯣꯠꯄꯗ ꯌꯥꯗꯤ ꯌꯥꯕꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯑꯪꯀ ꯑꯩꯒꯤ ꯃꯦꯠꯁꯀꯤꯁꯨ ꯑꯣꯖꯥ ꯈꯔ ꯑꯣꯏꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛ ꯑꯃ ꯁꯨꯝꯕ ꯄꯣꯠꯁꯦ ꯇ꯭ꯔꯦꯠꯀꯤ ꯋꯥꯔꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯌꯥꯎꯋꯦꯕꯀꯣ ꯂꯥꯏꯔꯤꯛꯇꯁꯨ ꯑꯗꯣ ꯑꯪꯀ ꯑꯣꯏꯅ ꯍꯣꯠꯄꯁꯨ ꯌꯥꯏ ꯑꯗꯣ ꯇꯣꯛꯈ꯭ꯔꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯐꯣꯔꯃꯨꯂꯥꯒꯀꯣ ꯑꯗꯣ ꯃꯁꯤꯒꯤ 50 ꯇ꯭ꯔꯦꯠꯁꯦ 100 ꯇ꯭ꯔꯦꯠ ꯇꯧꯍꯟꯕ ꯌꯥꯏ ꯑꯦꯅꯤ ꯑꯣꯏꯍꯟꯕ ꯌꯥꯏꯕ ꯑꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛꯁꯦ 50 ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯀꯌꯥꯝ ꯊꯪꯅ ꯊꯪꯅꯅ ꯃꯥꯡꯕ ꯌꯥꯏ ꯍꯥꯏꯁꯦ ꯁꯤꯒꯤ ꯆꯥꯔꯠꯁꯤꯗ ꯌꯦꯡꯉꯒ ꯑꯦꯛꯁꯄꯦꯛ ꯑꯃ ꯇꯧꯕ ꯌꯥꯏꯑꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯤꯒꯤ ꯋꯤꯟ ꯔꯦꯠꯁꯦ ꯂꯥꯔꯖ ꯅꯝꯕꯔꯗ ꯑꯩꯈꯣꯏꯅ ꯕꯦꯛ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ 60% ꯑꯣꯏꯔꯦꯅ ꯈꯜꯂꯁꯦꯕ ꯌꯥꯔꯦꯀꯣ ꯂꯥꯔꯖ ꯅꯝꯕꯔꯗ ꯕꯦꯛ ꯇꯦꯁ ꯇꯧ ꯀꯥꯟꯗ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯨꯡꯗꯁꯨ ꯃꯥꯒꯤ ꯋꯤꯟ ꯔꯦꯠꯁꯤ 60% ꯑꯣꯏꯌꯦꯅ ꯂꯧꯒꯅꯦꯕ ꯑꯗꯣ ꯄꯩꯁꯥ ꯃꯃꯥꯏꯒꯨꯝꯕ ꯅꯠꯇꯦ ꯁꯤꯗꯤꯀꯣ ꯅꯠꯇ꯭ꯔꯒ ꯂꯨꯗꯨ ꯃꯃꯥꯏꯒꯨꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯇ꯭ꯔꯦꯗꯤꯡꯒꯤꯗꯗꯤ ꯈꯔ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯅꯥꯏꯌꯦꯕ ꯁꯤꯁꯤꯃꯗꯤ ꯈꯪꯕꯤꯔꯣ ꯍꯥꯏꯕꯗꯤ 60% ꯍꯥꯏꯕꯁꯦ 55% ꯑꯣꯏꯔꯛꯄ ꯌꯥꯏ 65% ꯑꯣꯏꯔꯛꯄ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯕꯦꯛ ꯇꯦꯁꯀꯤ ꯔꯤꯖꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄ ꯄꯣꯠꯇꯣ ꯃꯗꯨꯅꯦꯅ ꯁꯤꯝꯄ꯭ꯂꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯧꯕꯅꯦꯕ ꯌꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯥꯔꯖ ꯅꯝꯕꯔꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯗꯨꯗ ꯑꯩꯈꯣꯏ ꯁꯨꯝ ꯂꯧꯒꯅꯦꯕ ꯑꯗ ꯈꯔ ꯃꯅꯤꯡ ꯃꯃꯥꯡ ꯈꯔꯗꯤ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯂꯨꯗꯨ ꯃꯃꯥꯏꯒꯨꯝꯕ ꯅꯠꯇꯦꯕ ꯃꯃꯥꯏ ꯅꯥꯟꯕ ꯆꯞ ꯃꯥꯟꯅꯔꯒ ꯃꯥꯒꯤ ꯂꯨꯗꯨ ꯃꯃꯥꯏ ꯍꯥꯏꯁꯦ ꯑꯦꯀꯥ ꯊꯣꯛꯄꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯦ 3ꯇ ꯑꯃꯅꯦꯕ ꯌꯥꯔꯦꯀ ꯁꯤꯅꯦꯕ ꯗꯨꯋꯥ ꯊꯣꯛꯄꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯨ ꯆꯞ ꯃꯥꯟꯅꯩ 3ꯇ ꯑꯃꯅꯦꯕ ꯂꯨꯗꯨ ꯃꯃꯥꯏꯗꯤ ꯑꯦꯀꯥ ꯊꯣꯛꯄꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒ ꯗꯨꯋꯥꯊꯣꯛꯄꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒ ꯂꯣꯏ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨꯃꯥꯏꯅ ꯃꯃꯥꯏ ꯍꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯡꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯒꯤ ꯃꯅꯤꯡꯒꯤ ꯗꯦꯇꯥ ꯃꯌꯥꯝꯗꯣ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯒ ꯇꯨꯡꯗ 60% ꯋꯤꯟ ꯔꯦꯠ ꯂꯩ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯇꯨꯡꯗꯁꯨ 60% ꯋꯤꯟ ꯔꯦꯠ ꯂꯩꯅꯦꯅ ꯊꯥꯖꯕꯅꯦꯕ ꯑꯗꯨ ꯗꯥꯏꯔꯦꯛꯃꯛꯇꯤ ꯂꯩꯔꯣꯏꯕꯀꯣ ꯈꯔ ꯃꯅꯤꯡ ꯃꯃꯥꯡ ꯍꯥꯏꯕ ꯌꯥꯏꯕ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯗꯦꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ 60% ꯋꯤꯟ ꯔꯦꯠ ꯂꯩꯇꯥꯔꯒꯗꯤ 60%ꯅꯦꯅ ꯁꯨꯝ ꯊꯥꯖꯔꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯍꯥꯏꯔꯤꯁꯦ 50 ꯇ꯭ꯔꯦꯠ 50 ꯇꯧꯕ ꯃꯇꯝꯗ 60% ꯋꯤꯟ ꯔꯦꯠ ꯂꯩꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃꯅ ꯇ꯭ꯔꯦꯠ 50 ꯇꯧꯕ ꯃꯇꯝꯗ ꯑꯅꯤꯔꯛ ꯊꯪꯅ ꯊꯪꯅꯅ ꯃꯥꯡꯕ ꯍꯥꯏꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯁꯨꯡꯁꯣꯏ ꯁꯣꯏ ꯊꯦꯡꯅꯔꯛꯀꯅꯤ ꯑꯅꯤꯔꯛ ꯃꯥꯡꯕ ꯍꯥꯏꯁꯦ ꯑꯗꯣ ꯇ꯭ꯔꯦꯠ 50 ꯃꯅꯨꯡꯁꯤꯗ 3ꯂꯛ ꯊꯪꯅ ꯊꯪꯅ ꯃꯥꯡꯕ ꯍꯥꯏꯁꯦ ꯂꯣꯏꯔꯦꯅꯦ ꯀꯩꯅꯣꯁꯦ ꯎꯗ꯭ꯔꯕ ꯀꯩꯅꯣꯁꯦ ꯎꯗ꯭ꯔꯦ ꯂꯣꯏꯔꯦ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯔꯤꯕ ꯑꯩ ꯀ꯭ꯂꯥꯁꯁꯤꯕꯨ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯔꯗꯤ ꯐꯩ ꯑꯩ ꯌꯥꯝ ꯈꯟꯖꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯈꯪꯗꯦ ꯃꯤ ꯑꯇꯩꯒꯤꯗꯤ ꯀ꯭ꯂꯥꯁ ꯇꯧꯔꯒ ꯄꯩꯁꯥ ꯐꯪꯕ ꯈꯣꯠꯄ ꯄꯩꯁꯥ ꯈꯔ ꯐꯪꯕ ꯂꯣꯏꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯟꯖꯔꯤꯁꯦ ꯑꯇꯩ ꯅꯠꯇꯕ ꯅꯣꯏ ꯄꯩꯁꯥ ꯃꯥꯡꯒꯗ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁꯤ ꯑꯩ ꯃꯥꯡꯗꯕ ꯑꯩ ꯀꯔꯤꯝ ꯈꯟꯗꯦꯕ ꯑꯁꯦꯡꯕꯅꯦ ꯏꯌꯥꯝꯕꯅ ꯅꯍꯥꯟꯋꯥꯏ ꯏꯃꯣꯁꯟ ꯈꯤꯇꯪ ꯂꯥꯛꯑꯦꯕ ꯑꯩ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯇꯥꯛꯑꯒ ꯄꯩꯁꯥ ꯃꯥꯡꯈꯤ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯦꯕ ꯑꯗꯨꯗꯨꯅꯅꯦꯕ ꯑꯩꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯛꯏꯁꯦ ꯑꯩ ꯁꯦꯟꯅꯗꯤ ꯁꯦꯟꯅꯔꯝꯒꯅꯤꯗ ꯗꯥ ꯅꯣꯡꯅꯤꯉꯥꯟꯕ ꯑꯧ ꯑꯩ ꯐꯣꯟꯁꯨ ꯇꯧꯔꯛꯇ꯭ꯔꯣ ꯇꯣꯏ ꯇꯣꯏꯅ ꯇꯧꯋꯦ ꯐꯣꯟ ꯇꯧꯗꯅ ꯀꯔꯤ ꯀꯔꯥꯏꯗ ꯁꯣꯏꯈꯤꯅꯤ ꯈꯣꯠꯀꯅꯦꯅ ꯑꯇꯩ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯁꯦ ꯄꯩꯁꯥ ꯌꯥꯝ ꯃꯥꯡꯅꯕꯅꯦꯕ
ꯄꯩꯁꯥ ꯃꯥꯡꯉꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯎꯝ ꯍꯥꯏꯗꯤ ꯏꯌꯥꯝꯕꯅ ꯄꯩꯁꯥ ꯃꯥꯡꯕꯁꯦ ꯑꯩ ꯌꯥꯎꯗꯣꯏꯅꯦ ꯃꯔꯝꯁꯦ ꯑꯩꯉꯣꯟꯗ ꯇꯝꯕꯩꯅꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯐꯅꯌꯥꯝ ꯇꯥꯑꯁꯨ ꯁꯥꯏꯀꯣꯂꯣꯖꯤꯗ ꯐꯩꯅ ꯆꯠꯈ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯁꯤꯗꯩꯗ ꯑꯩꯅ ꯇꯥꯛꯑꯒ ꯄꯩꯁꯥ ꯈꯔ ꯐꯪꯕꯗꯨ ꯑꯔꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯑꯩꯅ ꯇꯥꯛꯈꯤꯕ ꯄꯣꯠꯁꯤꯗ ꯃꯨꯜꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯄꯥ 5,00,000 ꯃꯥꯡꯕꯗ ꯃꯗꯨꯅꯦꯕ ꯂꯨꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯏꯌꯥꯝꯕ ꯑꯩ ꯐꯪꯉꯤ ꯄꯩꯁꯥꯗꯨ ꯁꯨꯠꯀꯤ ꯄꯩꯁꯥꯅꯦꯕ ꯑꯩꯅ ꯄꯩꯁꯥ ꯈꯔꯗꯨꯒꯤꯗꯃꯛꯇ ꯁꯣꯝ ꯅꯥꯀꯟꯗ ꯐꯩꯅ ꯆꯠꯈꯤꯗꯅ ꯃꯥꯡꯗꯣꯏ ꯄꯩꯁꯥ ꯃꯌꯥꯝꯗꯨ ꯀꯌꯥ ꯑꯗꯨꯅꯦꯕ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯀ꯭ꯂꯥꯁ ꯑꯗꯣ ꯇꯥꯛꯏꯕ ꯌꯥꯎꯔꯝꯗꯁꯨ ꯐꯅꯤ ꯄꯣꯠꯇꯨꯗ ꯅꯠꯇꯕ ꯆꯨꯝꯃꯦꯕꯀꯣ ꯑꯗꯣ ꯇꯥꯛꯏꯕ ꯄꯣꯠꯇꯨꯗ ꯏꯜꯂꯒꯗꯤ ꯀꯩꯁꯨ ꯃꯥꯡꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯗ ꯍꯣꯏ ꯃꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯨꯝꯃꯦꯕꯀꯣ ꯑꯗ ꯑꯗꯨꯗꯨꯃ ꯏꯟꯗꯅ ꯆꯠꯈꯤꯕꯗꯣ ꯁꯤ ꯇꯥꯛꯄꯅ ꯑꯃ ꯇꯧꯔꯛꯄꯅ ꯑꯃ ꯇꯧꯔꯛꯑꯒꯗꯤ ꯑꯗꯨ ꯌꯥꯝ ꯑꯗꯨꯁꯨ ꯕꯦꯔꯥꯅꯦꯕ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯏꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯆꯥꯎꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯗꯣꯏꯅꯦꯕ ꯌꯥꯔꯣꯏꯕ ꯏꯟꯅꯕ ꯃꯔꯝꯗꯣ ꯑꯩꯁꯨ ꯇꯥꯛꯐꯝ ꯊꯣꯛꯑꯦꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯑꯁꯤ ꯑꯁꯥ ꯑꯁꯤ ꯂꯣꯏ ꯄꯨꯊꯣꯔꯛꯏ ꯃꯌꯥꯝꯁꯦ ꯄ꯭ꯔꯥꯏꯁ ꯁꯦꯛꯁꯟꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯇꯥꯛꯑꯒ ꯊꯥꯗꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩ ꯈꯪꯉꯦꯕ ꯌꯥꯔꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯁꯤꯅꯦ ꯑꯗꯨ ꯔꯤꯛꯁ ꯌꯥꯔꯣꯏ ꯃꯦꯅꯦꯖꯃꯦꯟꯇꯁꯨ ꯁꯨꯝ 1% ꯈꯛ ꯔꯤꯛꯁ ꯂꯧ ꯊꯦꯡꯅꯔ ꯑꯗꯨꯝ ꯍꯥꯏꯕꯒ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯃꯔꯝꯗꯣ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯃꯔꯝꯗꯣ ꯈꯪꯉꯤꯗ ꯑꯗꯨ ꯃꯔꯝ ꯈꯪꯍꯜꯂꯛꯏꯗꯅ ꯃꯥꯅꯦ ꯅꯪꯒꯤꯗꯤ ꯑꯃꯨꯛ ꯑꯗꯣ ꯑꯇꯩꯒꯤꯗꯤ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗꯗꯤ ꯃꯔꯝꯁꯤ ꯍꯥꯏꯕ ꯑꯝꯇ ꯉꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯨꯈꯪ ꯈꯪꯉꯛꯇꯦ ꯍꯥꯏꯇꯥꯔꯦ ꯇꯥꯛꯂꯛꯇꯦꯕ ꯀꯅꯥꯝꯇꯅ ꯔꯤꯁꯛ ꯃꯦꯅꯦꯖꯃꯦꯟꯁꯦ ꯀꯩꯅꯣ ꯃꯅꯨꯡꯗ ꯀꯩ ꯂꯩ ꯈꯣꯠꯂꯦꯁꯨ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏꯅꯐꯅ ꯍꯥꯏꯔꯒꯁꯨ 1% ꯂꯧ 2% ꯂꯧ ꯍꯥꯏꯔꯒꯁꯨ ꯂꯧꯗꯦꯕ ꯍꯣꯏ ꯑꯗꯨ ꯂꯧꯕꯒꯤ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣ ꯈꯪꯉꯛꯇꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯁꯨ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯣꯏꯁꯤꯟꯕꯗꯤ ꯐꯕꯅꯦ ꯑꯌꯥꯝꯕꯅ ꯍꯧꯔꯝꯃꯤ ꯃꯗꯨꯒꯨꯝꯕꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒꯦꯕꯀꯣ ꯕꯤꯂꯤꯐ ꯍꯥꯏꯕꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯑꯦꯅꯤ ꯀꯩꯅꯣ ꯇ꯭ꯔꯦꯗꯤꯡ ꯈꯛꯇꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯈꯪꯅ ꯂꯩꯔꯤꯁꯦ ꯑꯇꯩ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯆꯍꯤ 5 ꯁꯨꯔꯦꯕ ꯑꯩ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯔꯛꯇꯦꯕꯀꯣ ꯃꯥ ꯈꯛꯇꯅꯦꯕ ꯀꯣꯏꯔꯛꯏꯁꯦ ꯃꯥ ꯈꯛ ꯀꯣꯏꯕꯁꯤꯅ ꯍꯧꯖꯤꯛꯐꯥꯎ ꯀꯣꯏꯔꯤ ꯌꯨꯝ ꯍꯥꯏꯇꯥꯔꯦ ꯄꯥꯟꯗ꯭ꯔꯤꯕꯣ ꯄꯥꯟꯗ꯭ꯔꯤ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯕ ꯋꯥꯈꯜ ꯈꯜꯂꯤꯅ ꯑꯩꯗꯤ ꯅꯨꯄꯤꯅ ꯇ꯭ꯔꯦꯅꯤꯡ ꯂꯧꯔꯤꯒ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯌꯨꯝꯗ ꯃꯥ ꯇꯧꯔꯤꯕꯨ ꯌꯦꯡꯅꯤꯡꯕꯅꯤ ꯅꯠꯇꯦ ꯐꯣꯟꯒꯤ ꯋꯥꯔꯤꯅꯦꯗ ꯐꯣꯟꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯋꯥꯔꯤꯅꯦꯗ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯕꯤꯂꯤꯐꯁꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒ ꯑꯩꯒ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ 5 ꯈꯪꯅꯔꯛꯏꯕ ꯑꯩ ꯅꯨꯄꯤ ꯑꯝꯇ ꯍꯥꯟꯅꯗꯩꯁꯨ ꯃꯔꯛꯇꯁꯨ ꯀꯣꯏꯗꯦ ꯀꯣꯏꯁꯨ ꯀꯣꯏꯔꯛꯇ꯭ꯔꯤ ꯑꯗꯨꯝꯕꯩ ꯀꯣꯛꯁꯨ ꯀꯌꯥ ꯀꯟꯅꯁꯨ ꯂꯩꯒꯟꯗꯦꯕ ꯑꯩꯁꯦ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯋꯥꯈꯜꯁꯤꯁꯨ ꯍꯥꯏꯗꯤ ꯑꯗꯨꯅ ꯑꯗꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒ ꯐꯖꯅ ꯈꯪꯅꯔꯦꯀꯣ ꯑꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯑꯩꯅ ꯃꯥ ꯊꯥꯖꯕꯩꯅꯦꯕ ꯃꯔꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤꯒꯤ ꯕꯤꯂꯤꯐꯁꯦ ꯀꯔꯤꯒꯨꯝꯕ ꯃꯥꯡꯉꯛꯄ ꯇꯥꯔꯒꯗꯤ ꯔꯤꯂꯦꯁꯟꯗ ꯀꯥꯏꯔꯛꯀꯅꯦꯕ ꯀꯥꯏꯔꯛꯑꯣꯏꯗ꯭ꯔꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯑꯩꯒ ꯂꯣꯏꯅꯔꯒ ꯆꯠꯀꯦ ꯑꯦꯅꯤ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯔꯒ ꯑꯩꯒ ꯀꯨꯏꯅ ꯆꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯊꯥꯖꯕ ꯑꯃꯒꯤ ꯃꯈꯥꯗꯅꯦꯕ ꯊꯥꯖꯔꯛꯇꯕ ꯃꯤꯀꯨꯞꯇ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯨꯏꯅ ꯑꯝꯇ ꯂꯣꯏꯔꯣꯏ ꯍꯥꯏꯇꯥꯔꯦ ꯕꯤꯖꯤꯅꯦꯁ ꯑꯣꯏꯒꯦꯔꯥ ꯀꯔꯕꯥꯔ ꯑꯣꯏꯒꯦꯔꯥꯀꯣ ꯇꯣꯛꯈꯤꯅꯦꯕ ꯈꯪꯉꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨꯗ ꯑꯩꯈꯣꯏ ꯕꯤꯂꯤꯐ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯊꯥꯖꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯀꯩꯒꯨꯝꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨꯅ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥ ꯇꯥꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯀꯨꯏꯅ ꯇ꯭ꯔꯦꯠ ꯇꯧꯕ ꯁꯨꯡꯉꯝꯃꯣꯏ ꯁꯤꯁꯦ ꯑꯃ ꯈꯪꯉꯣ ꯑꯗꯨꯅ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯒꯦꯟ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯣ ꯊꯥꯖꯕꯁꯤ ꯀꯩꯗꯧꯕꯩ ꯊꯥꯖꯗꯣꯏꯅꯤ ꯁꯤꯅꯤ ꯂꯨꯔꯤꯗꯤ 30% ꯈꯛ ꯋꯤꯟ ꯔꯦꯠ ꯂꯩꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯑꯩꯅ ꯊꯥꯖꯅꯕ ꯇꯥꯛꯏꯅꯦꯕ ꯅꯍꯥꯟꯗꯒꯤ ꯀꯣꯏꯂꯥꯎ ꯇꯥꯛꯏꯁꯦ ꯃꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔ ꯑꯃꯗꯤ 70% ꯋꯤꯟ ꯔꯦꯠ ꯂꯩꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯅꯦꯕ ꯇꯥꯛꯏꯁꯦ ꯑꯩꯅ ꯇꯥꯛꯏꯁꯤꯅ 30% ꯈꯛ ꯋꯤꯟ ꯔꯦꯠ ꯂꯩꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯃꯁꯤꯗ ꯊꯥꯖꯅꯕ ꯍꯣꯠꯅꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯑꯗ ꯊꯥꯖꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨꯒꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯗꯦꯇꯥ ꯃꯌꯥꯝ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯃꯅꯨꯡꯒꯤ ꯃꯌꯥꯝꯁꯦ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯉꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯂꯩꯌꯦꯕ ꯀꯣ ꯑꯗ ꯍꯦꯛ ꯍꯧꯕꯒꯗꯤ 30% ꯋꯤꯟ ꯔꯦꯠ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯊ꯭ꯔꯦꯠ ꯑꯣꯏꯅ ꯎꯏꯌꯦꯕ ꯊ꯭ꯔꯦꯠ ꯑꯣꯏꯅ ꯎꯏ ꯍꯥꯏꯕꯗꯤ ꯃꯁꯤ ꯄꯪꯃꯥꯡꯗ ꯃꯥꯡꯉꯅꯤ ꯑꯩ ꯂꯣꯏꯔꯅꯦꯅ ꯑꯗꯨꯕꯨ ꯗꯦꯇꯥꯗ ꯐꯥꯛꯇꯣꯛ ꯌꯦꯡꯕ ꯃꯇꯝꯗ ꯗ꯭ꯔꯣ ꯗꯥꯎꯟ ꯆꯥꯎꯗꯦꯕ ꯆꯥꯎꯕ꯭ꯔꯣ ꯆꯥꯎꯗꯦꯀꯣ ꯗ꯭ꯔꯣ ꯗꯥꯎꯟꯁꯦ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯆꯥꯎꯗꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯗ꯭ꯔꯣ ꯗꯥꯎꯟ ꯆꯥꯎꯗꯦ ꯔꯤꯛꯁ ꯔꯤꯋꯥꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦꯕ ꯔꯤꯛꯁ ꯔꯤꯋꯥꯔꯗ 1:2 ꯍꯟꯗꯛ ꯆꯍꯤ 2000 ꯀꯩꯅꯣꯁꯦ 21ꯁꯦ 1:7 ꯐꯪꯉꯦꯕ ꯔꯤꯛꯁ ꯔꯤꯋꯥꯔꯗ ꯑꯦꯚꯔꯦꯖ ꯔꯤꯛꯁ ꯔꯤꯋꯥꯔꯗꯁꯦ ꯑꯗꯣ ꯗ꯭ꯔꯣ ꯗꯥꯎꯟ ꯆꯥꯎꯗꯦ ꯔꯤꯛꯁ ꯔꯤꯋꯥꯔꯗ ꯆꯥꯎꯋꯤ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯦꯕ
ꯑꯦꯅꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝ ꯑꯃ ꯋꯥꯛ ꯇꯧꯅꯤ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟꯗ ꯗꯤꯄꯦꯟ ꯇꯧꯋꯦꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯍꯣꯠꯂꯤꯕ ꯔꯤꯖꯜꯁꯦ 1% ꯈꯛ ꯔꯤꯛꯁ ꯂꯧꯕꯒꯤ ꯔꯤꯖꯟꯅꯦꯕ ꯑꯗ ꯔꯤꯖꯜꯗꯣ ꯐꯪꯉꯦ ꯑꯗꯣ 2% ꯂꯧꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯄ ꯌꯥꯏꯑꯕ ꯀꯣꯏꯁꯟꯁꯦ ꯑꯝꯇ ꯍꯪꯕꯤꯔꯛꯑꯣ 2% ꯂꯧꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦꯀꯣ ꯌꯥꯏꯑꯕ ꯑꯗꯣ 2% ꯂꯧ ꯇꯥꯔꯒꯗꯤ ꯑꯦꯀꯥꯎꯟꯗꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯣꯡꯉꯛꯀꯅꯦꯕ ꯄꯩꯁꯥ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠꯇꯗꯤ ꯗꯕꯜ ꯇꯥꯏꯝ ꯍꯦꯜꯂꯛꯀꯅꯦꯕ ꯑꯣꯞꯁꯟ ꯕꯥꯏꯌꯤꯡꯅꯦꯅ ꯃꯥꯔꯖꯤꯟꯗꯤ ꯂꯣꯏ ꯐꯪꯗꯧ ꯂꯩꯔꯕꯅꯤꯀꯣ ꯃꯥꯔꯖꯤꯟꯒꯤ ꯋꯥꯔꯤ ꯇꯣꯛꯈ꯭ꯔꯣ 10% ꯔꯤꯛꯁ ꯂꯧꯔꯁꯨ ꯑꯗꯨꯝ ꯇ꯭ꯔꯦꯗ ꯂꯧꯕ ꯌꯥꯏꯑꯕ ꯁꯤꯗꯩꯗ ꯑꯗꯨꯒ 2% ꯔꯤꯛꯁ ꯂꯧꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯗ꯭ꯔꯣ ꯗꯥꯎꯟꯗꯣ 2 times ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯍꯦꯟꯒꯠꯂꯣꯏꯗ꯭ꯔꯥ ꯗ꯭ꯔꯣ ꯗꯥꯎꯟꯁꯦ 2 times ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯗꯣ ꯑꯁꯦꯡꯕ ꯂꯣꯁꯁꯦ ꯗ꯭ꯔꯣ ꯗꯥꯎꯟꯁꯤꯅꯦꯕ ꯃꯤꯅ ꯂꯣꯁꯁꯦ ꯀꯩꯗ ꯎꯅꯒꯦ ꯀꯥꯟꯗ ꯋꯤꯟ ꯔꯦꯠꯁꯦ 70% ꯂꯩꯔꯦ ꯃꯥꯒꯤ ꯂꯣꯁ ꯑꯣꯏꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯦ 30% ꯍꯥꯏꯗꯤ ꯇ꯭ꯔꯦꯠ 10 ꯇꯧꯕ ꯃꯇꯝꯗ ꯇ꯭ꯔꯦꯠ 9 ꯄꯣꯒꯅꯤ ꯑꯗꯨꯒ ꯇ꯭ꯔꯦꯠ 3 ꯈꯛꯇꯅꯤ ꯄꯣꯔꯤꯁꯦ ꯍꯥꯏꯅ ꯑꯗꯨꯗꯅꯦ ꯆꯠꯂꯤꯁꯦ ꯑꯗꯨꯕꯨ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯠ ꯇꯧꯕ ꯀꯥꯟꯗ ꯔꯤꯖꯜ ꯐꯪꯉꯛꯇ꯭ꯔꯕ ꯑꯗꯨꯒ ꯗ꯭ꯔꯣ ꯗꯥꯎꯟ ꯋꯤꯟ ꯔꯦꯠ ꯋꯥꯡꯉꯁꯨ ꯗ꯭ꯔꯣ ꯗꯥꯎꯟ ꯆꯥꯎꯕ ꯌꯥꯏꯑꯕ ꯌꯥꯏꯀꯣ ꯀꯥꯕ ꯃꯇꯝꯗ ꯈꯖꯤꯛ ꯀꯥꯔ ꯂꯧꯊꯣꯛꯄ ꯄꯣꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯣꯕ ꯑꯗꯨꯗꯤ ꯗ꯭ꯔꯣ ꯗꯥꯎꯟ ꯆꯥꯎꯔꯛꯀꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯤꯅ ꯀꯥꯕ ꯃꯇꯝꯗ ꯃꯌꯥꯝ ꯀꯥꯕꯅꯤ나 ꯗ꯭ꯔꯣ ꯗꯥꯎꯟꯁꯦ ꯅꯦꯝꯃꯦꯕ ꯑꯗꯣ ꯑꯁꯦꯡꯕ ꯂꯣꯁꯁꯦ ꯗ꯭ꯔꯣ ꯗꯥꯎꯟꯅꯦꯕ ꯑꯗꯣ ꯑꯩꯅ ꯔꯤꯛꯁꯁꯦ ꯍꯦꯟꯒꯠꯄ ꯇꯥꯔꯒꯗꯤ ꯗ꯭ꯔꯣ ꯗꯥꯎꯟꯁꯦ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯗꯨꯒ ꯃꯤꯑꯣꯏꯕꯗ ꯔꯤꯛꯁ ꯑꯦꯄꯥꯇꯥꯏꯠ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯔꯤꯛꯁ ꯑꯦꯄꯥꯇꯥꯏꯠ ꯍꯥꯏꯇꯥꯔꯒꯗꯤ ꯂꯨꯄꯥ ꯀꯌꯥ ꯃꯥꯡꯕꯗ ꯑꯩ ꯀꯣꯛ ꯆꯥꯛꯄ ꯍꯧꯔꯛꯀꯦ ꯍꯥꯏꯕꯁꯤꯅꯦꯕ ꯔꯤꯛꯁ ꯑꯦꯄꯥꯇꯥꯏꯠ ꯑꯩꯁꯤ ꯌꯥꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯀꯣꯛꯁꯦ ꯆꯥꯛꯄꯒꯤ ꯃꯥꯒꯤ ꯂꯤꯃꯤꯠ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯛ ꯆꯥꯛꯄ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯄ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯇꯕ ꯈꯣꯠꯇꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒ ꯑꯩ ꯂꯨꯄꯥ 100 ꯇꯧꯍꯧꯔꯦꯅ ꯈꯜꯂꯣꯏꯅꯦ ꯑꯩꯈꯣꯏ ꯐꯤꯒꯥꯎꯗꯒꯤ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯑꯁ ꯅꯨꯡꯗꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯨꯕꯨ ꯑꯩ ꯑꯟꯗꯔ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯅꯦꯕ ꯌꯥꯔꯦꯀꯣ ꯍꯥꯏꯗꯤ 100ꯗꯣ ꯚꯦꯂꯨꯗꯣ ꯈꯔ ꯄꯤꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯀꯩꯅꯣ ꯇꯧꯍꯧꯔꯦꯅ ꯈꯜꯂꯁꯦꯕ ꯂꯨꯄꯥ 50,000 ꯇꯧꯍꯧꯔꯦꯅ ꯈꯜꯂꯁꯦꯕ ꯃꯗꯨꯗ ꯑꯩ 100 ꯇꯧꯍꯧꯕ ꯃꯇꯝꯗ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯏꯃꯣꯁꯅꯦꯜ ꯄꯦꯟ ꯑꯆꯧꯕ ꯑꯃ ꯂꯥꯛꯀꯅꯦꯕ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯂꯥꯛꯀꯅꯦꯕ ꯁꯤꯁꯤꯅꯦꯕ ꯑꯗꯨꯗꯨꯅ ꯗ꯭ꯔꯣ ꯗꯥꯎꯟꯁꯦ ꯑꯁꯤꯃꯨꯛ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯔꯨꯜꯗꯣ ꯏꯟꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯃꯣꯁꯟ ꯑꯃ ꯂꯥꯛꯈꯤ ꯇꯥꯔꯒꯗꯤ ꯏꯟꯕ ꯉꯝꯃꯛꯇꯕꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯗ꯭ꯔꯣ ꯗꯥꯎꯟꯗꯣ ꯑꯣꯡꯂꯤ 13% 10% ꯃꯨꯛꯇꯪ ꯂꯩꯕ ꯇꯥꯔꯒꯗꯤ 13% 10% ꯇ꯭ꯔꯦꯠ ꯑꯃꯗ ꯅꯠꯇꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯕꯝ ꯁꯣꯛꯄꯗꯨꯅꯦ ꯍꯥꯏꯔꯤꯁꯤꯀꯣ ꯆꯍꯤ ꯃꯔꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯕꯝ ꯁꯣꯛꯄꯗ 13% ꯈꯛꯇꯅꯦꯕ ꯗ꯭ꯔꯣ ꯗꯥꯎꯟꯁꯦ ꯑꯗꯣ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯅꯠꯇꯕꯅꯤ나 ꯑꯩꯅ ꯍꯣꯏ ꯏꯃꯣꯁꯟ ꯄꯦꯟ ꯈꯤꯇꯪ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯑꯟꯗꯔ ꯀꯟꯇ꯭ꯔꯣꯜꯗ ꯂꯥꯛꯄ ꯌꯥꯏꯑꯕ ꯑꯗ ꯑꯩꯅ ꯔꯤꯛꯁꯇꯣ ꯗꯕꯜ ꯇꯥꯏꯝꯁ ꯍꯦꯜꯂꯛ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯗ꯭ꯔꯣ ꯗꯥꯎꯟꯗꯣ ꯗꯕꯜ ꯇꯥꯏꯝꯁ ꯍꯦꯜꯂꯛꯀꯅꯦꯕ ꯃꯗꯨꯗꯩꯗ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯄꯦꯟꯗꯣ ꯈꯔ ꯌꯥꯝ ꯆꯥꯎꯈꯠꯂꯛꯀꯅꯦꯕ ꯕꯦꯔꯥꯅꯦꯕ ꯀꯣ ꯑꯗꯩ ꯑꯃꯨꯛ ꯍꯦꯟꯒꯠꯈꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗ ꯆꯠꯈꯤꯕ ꯌꯥꯏꯑꯕ ꯑꯗꯩ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯄ ꯌꯥꯏꯑꯕ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯤ ꯏꯁꯇ꯭ꯔꯦꯇꯤꯖꯤꯗꯣ ꯋꯥꯛ ꯇꯧꯗ꯭ꯔꯦꯅ ꯈꯜꯂꯛꯄ ꯌꯥꯏ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ ꯏꯁꯇ꯭ꯔꯦꯇꯤꯖꯤꯗꯣ ꯇꯣꯛꯈꯤꯕ ꯌꯥꯏꯑꯕ ꯌꯥꯏꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯈꯣꯏꯅ 1% ꯈꯛ ꯔꯤꯛꯁ ꯂꯧꯔꯤꯁꯦ ꯃꯔꯝꯗꯤ ꯔꯤꯛꯁ ꯑꯦꯚꯔꯖꯟ ꯍꯥꯏꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯔꯤꯛꯁ ꯑꯦꯚꯔꯖꯟ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯇꯣꯡꯕ ꯃꯇꯝꯗ ꯗꯥ ꯅꯣꯔꯤꯃꯥꯟ ꯅꯍꯥꯟ ꯂꯨꯄꯥ 10,000 ꯇꯣꯡꯉꯦꯀꯣ 10 ꯍꯥꯏꯔꯒꯦꯀꯣ 53ꯒ 7,000ꯂ 1,900ꯂ 10,000 ꯇꯣꯡꯉꯦꯀꯣ 10,000 ꯇꯣꯡꯕꯗ ꯃꯥꯒꯤ ꯍꯔꯥꯎꯕꯒꯤ ꯆꯥꯡ ꯑꯃ ꯂꯩꯌꯦꯕ ꯍꯔꯥꯎꯔꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯔꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯃꯥꯒꯤ ꯆꯥꯡ ꯑꯃ ꯑꯗꯣ ꯇ꯭ꯔꯦꯠ ꯇꯧꯕꯗꯗꯤ ꯍꯔꯥꯎꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯀꯥꯏ ꯍꯥꯏꯕꯅꯤ ꯇꯞ ꯇꯞꯅ ꯁꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯦꯕꯀꯣ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯍꯔꯥꯎꯔꯝꯒꯅꯤ ꯑꯗꯨꯒꯤ ꯍꯔꯥꯎꯕꯒꯤ ꯆꯥꯡꯗꯨꯒ ꯀꯔꯤꯒꯨꯝꯕ 10,000 ꯃꯥꯡꯉꯝꯃꯦꯅ ꯈꯜꯂꯣꯕ ꯅꯨꯃꯤꯠꯇꯨꯗ ꯑꯗ ꯍꯔꯥꯎꯕꯒꯤ ꯃꯥꯒꯤ ꯆꯥꯡ ꯑꯃ ꯂꯩꯗꯅ ꯃꯥꯒꯤ ꯆꯥꯡ ꯑꯣꯟꯕꯕꯨꯗꯤ ꯌꯥꯗꯦ ꯁꯨꯝ ꯋꯥꯈꯜꯗ ꯈꯟꯖꯔꯛꯑꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯥꯡꯉꯝꯃꯦꯅ ꯈꯜꯂꯁꯦꯕ ꯃꯥꯡꯉꯝꯕꯗ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯆꯥꯡ ꯑꯃꯒ ꯂꯩꯔꯝꯒꯅꯦꯕ ꯑꯅꯤꯁꯤꯒꯤ ꯆꯥꯡꯁꯤ ꯀꯅꯥꯅ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯁꯥꯊꯤꯕꯗ ꯀꯩꯅꯣꯅ ꯍꯦꯜꯂꯦ ꯃꯥꯡꯕꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯤꯁꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯜꯂꯦꯕ ꯇꯣꯡꯕꯩ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯁꯤꯁꯤꯅꯦꯕ ꯔꯤꯛꯁ ꯑꯦꯚꯔꯖꯟ ꯍꯥꯏꯁꯦ ꯀꯌꯥꯝ ꯍꯦꯟꯒꯦ ꯀꯥꯟꯁꯤꯗ ꯃꯤ ꯗꯦꯇꯥꯅꯤꯀꯣ 3 times ꯍꯦꯜꯂꯦ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯏ 2 times ꯍꯦꯜꯂꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏꯕꯀꯣ ꯃꯥꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔ ꯑꯃꯅ ꯍꯣꯏ 3 times ꯍꯦꯜꯂꯦ ꯍꯥꯏꯁꯦꯕꯀꯣ ꯇꯣꯡꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯗꯨꯒ ꯃꯥꯡꯕꯗ ꯃꯊꯥ ꯁꯥꯕꯒꯤ ꯆꯥꯡꯁꯤꯒꯅꯦ ꯃꯥꯡꯕꯗ ꯃꯊꯥ ꯁꯥꯕꯒꯤ ꯆꯥꯡꯗꯣ 3ꯂꯛ ꯍꯦꯜꯂꯦ ꯃꯥꯒꯤ ꯏꯃꯣꯁꯟꯁꯦ ꯁꯥꯊꯤꯕꯁꯦ ꯌꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯃꯥꯡꯉꯛꯄ ꯃꯇꯝꯗꯅ ꯃꯤꯁꯦ ꯁꯥꯊꯤꯕ ꯃꯥꯒꯤ ꯁꯥꯊꯤꯕ ꯔꯤꯚꯦꯟꯁ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯒꯤ ꯃꯥꯒꯤ ꯁꯥꯊꯤꯕ ꯃꯒꯨꯟꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯍꯩꯗꯕ ꯊꯕꯛꯁꯤꯡꯁꯦ ꯃꯥꯡꯉꯛꯄ ꯃꯇꯝꯗ ꯌꯥꯝ ꯁꯥꯊꯤꯔꯛꯀꯅꯦꯕ ꯑꯗꯨꯒꯤ ꯇꯧꯍꯩꯗꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯕꯒꯤ ꯆꯥꯡꯁꯤ ꯍꯦꯜꯂꯦꯕ ꯇꯣꯡꯉꯛꯄ ꯃꯇꯝꯗꯁꯨ ꯊꯨꯒꯥꯏꯔꯛꯄ ꯌꯥꯎꯏꯀꯣ ꯔꯨꯜ ꯃꯌꯥꯝ ꯑꯃ ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯛꯇꯅ ꯑꯗꯨꯗꯒꯤ ꯃꯥꯡꯉꯛꯄ ꯃꯇꯝꯗ ꯇꯧꯔꯛꯄꯁꯤꯅ ꯍꯦꯟꯅ ꯁꯥꯊꯤꯌꯦꯕ ꯃꯁꯤꯁꯤꯅꯦꯕ ꯍꯥꯏꯁꯦ ꯔꯤꯛꯁ ꯑꯦꯚꯔꯖꯟ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯔꯤꯈꯩꯗꯤ ꯗ꯭ꯔꯣ ꯗꯥꯎꯟꯁꯦ ꯆꯥꯎꯗꯅꯕ ꯍꯣꯠꯅꯔꯛꯀꯗꯣꯏꯅꯦꯕ ꯗ꯭ꯔꯣ ꯗꯥꯎꯟ ꯆꯥꯎꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯪꯀꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ 20% ꯃꯥꯡꯕꯕꯨ ꯀꯩꯗꯧꯕ ꯍꯥꯏꯔꯤꯅꯦꯕ ꯅꯠꯇ꯭ꯔꯒ 30% ꯃꯥꯡꯕꯕꯨ ꯀꯩꯗꯧꯕ ꯑꯃꯨꯛ ꯀꯣꯟꯅ ꯍꯪꯒꯠꯂꯛꯑꯦ ꯕꯦꯛ ꯇꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ 30% ꯃꯥꯡꯉꯀꯥꯟꯗ ꯑꯃꯨꯛ ꯍꯪꯒꯠꯂꯛꯏꯗꯨꯗꯤ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ
ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯈꯜꯂꯣꯕ ꯃꯇꯝꯗꯨꯗ 30% ꯃꯥꯡꯕ ꯃꯇꯝꯗ ꯑꯩ ꯋꯥꯈꯜꯁꯤ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯅꯦ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯃꯇꯝꯗꯨꯗ ꯕꯦꯛ ꯇꯦꯁꯇꯕꯨꯗꯤ 3% ꯔꯤꯛꯁ ꯂꯧꯔꯁꯦꯕ ꯑꯗꯨꯒ 30% 40% ꯃꯌꯥ ꯆꯠꯊꯔꯝꯃꯦꯕ 40% ꯍꯥꯏꯗꯤ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯌꯥꯎꯕꯗ ꯂꯨꯄꯥ 90,000 ꯆꯠꯊꯔꯝꯃꯦꯕ ꯑꯗꯣ ꯕꯦꯛ ꯇꯦꯁꯇꯕꯨꯗꯤ ꯑꯃꯨꯛ ꯍꯪꯒꯠꯈ꯭ꯔꯦꯅꯦꯀꯣ ꯐꯔꯦ ꯕꯦꯛ ꯇꯦꯁꯇꯗꯤ ꯍꯪꯒꯠꯈ꯭ꯔꯦ ꯐꯔꯦ ꯑꯗꯣ ꯇꯁꯦꯡꯅ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯧꯅꯦ ꯃꯗꯨꯗ ꯔꯤꯛꯁ ꯑꯦꯚꯔꯖꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯀꯅꯦꯕ ꯇꯧꯔꯛꯑꯣꯏꯗ꯭ꯔꯣ ꯐꯅꯌꯥꯝ ꯔꯨꯜꯁꯤ ꯏꯟꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯥꯡꯕꯗꯨꯅ ꯍꯦꯟꯃꯟꯈꯤ ꯇꯥꯔꯒꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯁꯤꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯗ꯭ꯔꯣ ꯗꯥꯎꯟꯁꯤ ꯆꯥꯎꯈꯤ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯥꯟꯗ ꯃꯇꯝꯗꯨꯗ 3% ꯂꯧꯕꯗ ꯗ꯭ꯔꯣ ꯗꯥꯎꯟꯗꯣ 40% ꯂꯩꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯀꯣ ꯅꯠꯇ꯭ꯔꯒ 35 ꯑꯣꯏꯒꯦꯔꯥ 40% ꯂꯩꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯃꯇꯝꯗꯨꯗ ꯍꯥꯏꯕꯗꯤ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯌꯥꯎꯔꯝꯕꯁꯦ ꯂꯨꯄꯥ 60,000 ꯈꯛꯇ ꯉꯥꯏꯈ꯭ꯔꯦꯕ ꯑꯁꯤꯒꯤ ꯋꯥꯈꯟꯗ ꯁꯨꯝ ꯈꯜꯂꯣ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅꯀꯣ ꯑꯗꯨꯀꯥꯟꯗꯨꯗ ꯑꯩꯅ ꯑꯃꯨꯛ 60,000ꯁꯤꯒꯤ 3%ꯗꯅꯦꯕ ꯑꯩꯅ ꯇ꯭ꯔꯦꯠ ꯇꯧꯔꯛꯀꯗꯣꯏꯁꯤ ꯑꯩꯒꯤ 3% ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯈ ꯑꯃꯒꯤ 3%ꯗꯗꯤ ꯂꯨꯄꯥ 3,000 ꯔꯤꯛꯁ ꯂꯧꯔꯛꯏꯁꯦ ꯑꯗꯣ ꯂꯨꯄꯥ 60,000ꯁꯤꯒꯤ 3% ꯂꯧ ꯇꯥꯔꯒꯗꯤ 2,000ꯒ ꯈꯔ ꯈꯛ ꯑꯣꯏꯔꯅꯦꯕ ꯔꯤꯛꯁꯇꯨ ꯅꯦꯝꯊꯔꯛꯑꯦꯕ ꯑꯗꯨꯀꯥꯟꯗ ꯋꯥꯈꯟꯗ ꯁꯨꯃꯥꯏꯅ ꯈꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯟꯅꯒꯤ ꯂꯥꯈ ꯑꯃꯁꯦ ꯁꯤ ꯌꯧꯅꯕ ꯑꯣꯏꯅ ꯇ꯭ꯔꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯀꯨꯏꯅ ꯆꯪꯉꯛꯑꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯃꯇꯝꯁꯦ ꯍꯥꯏꯕꯗꯤ ꯔꯤꯛꯁ ꯂꯧꯕꯒꯤ ꯆꯥꯡꯁꯨ ꯍꯟꯊꯈ꯭ꯔꯕꯅꯤꯅ ꯄ꯭ꯔꯣꯐꯤꯠꯁꯨ ꯍꯟꯊꯔꯛꯑꯗꯧꯅꯦꯕ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜ ꯖꯨꯒꯣꯠ ꯆꯥꯗꯕ ꯃꯌꯥꯝꯗꯣ ꯈꯜꯂꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯥꯟꯗ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯄꯩꯁꯥꯗꯣ ꯌꯥꯝ ꯊꯨꯅ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯅꯦ ꯔꯤꯛꯁ ꯍꯟꯊꯕꯁꯦ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯉꯣꯏꯕ ꯁꯤ ꯀꯣꯛꯁꯦ ꯍꯟꯊꯔꯒ ꯇ꯭ꯔꯦꯠ ꯇꯧꯔꯛꯄꯁꯦ ꯍꯥꯟꯅ ꯂꯨꯄꯥ 2,000-3,000 ꯇꯧꯔꯝꯕꯗꯣ ꯍꯟꯊꯔ ꯇ꯭ꯔꯦꯠ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯆꯥꯎꯔꯒ ꯔꯤꯛꯁꯁꯦ ꯆꯥꯎꯔꯒ ꯔꯤꯚꯦꯟꯁ ꯇ꯭ꯔꯦꯗꯤꯡ ꯑꯣꯏꯅ ꯑꯣꯟꯈꯠꯂꯛꯀꯅꯦꯕ ꯌꯥꯔꯦꯀꯣ ꯑꯆꯧꯕ ꯔꯤꯛꯁ ꯑꯣꯏꯅ ꯂꯧꯔꯒ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯔꯤꯚꯦꯟꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯃꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯀꯣꯚꯔ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗꯨꯅ ꯗ꯭ꯔꯣ ꯗꯥꯎꯟꯁꯦ ꯆꯥꯎꯔꯛꯄ ꯃꯇꯝꯗꯅꯦ ꯍꯥꯏꯗꯤ ꯊꯣꯛꯀ ꯐꯥꯛꯀ ꯇꯧꯔꯒ ꯁꯥꯏꯀꯣꯂꯣꯖꯤꯁꯤ ꯐꯦꯜ ꯑꯣꯏꯔꯒ ꯉꯁꯥꯏ ꯖꯣꯁꯕꯤ ꯃꯈꯣꯡ ꯑꯅꯤꯁꯤꯡꯗꯣ ꯀꯥꯎꯋꯦ ꯐꯔꯥ ꯀꯥꯎꯋꯦꯕ ꯖꯣꯁꯕꯤ ꯃꯈꯣꯡ ꯑꯅꯤ ꯍꯥꯏꯗꯤ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟꯁꯨ ꯊꯨꯒꯥꯏꯕꯤꯕ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯁꯨ ꯊꯨꯒꯥꯏꯕꯤꯕ ꯗ꯭ꯔꯣ ꯗꯥꯎꯟꯁꯦ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯂꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯖꯣꯁꯕꯤ ꯃꯈꯣꯡꯗꯣ ꯄꯨꯔꯦꯡ ꯂꯦꯡꯉꯦꯕ ꯑꯗꯨꯅ ꯃꯈꯣꯡ ꯑꯃꯒꯁꯦ ꯄꯪꯊꯨ ꯊꯨꯒꯥꯏꯔꯒ ꯄꯨꯡꯆꯥꯏ ꯆꯥꯏꯕꯩꯗꯨ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯗ꯭ꯔꯣ ꯗꯥꯎꯟꯁꯦ ꯆꯥꯎꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯇꯧꯔꯣꯏꯗꯕꯅꯦꯕ ꯑꯗꯣ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯐꯖꯔꯦ ꯍꯥꯏꯕꯁꯦ ꯔꯤꯛꯁꯇꯨ ꯆꯥꯎꯈꯠ ꯇꯥꯔꯒꯗꯤ ꯃꯁꯥꯅ ꯁꯨꯝ ꯗ꯭ꯔꯣ ꯗꯥꯎꯟ ꯆꯥꯎꯈꯠꯂꯦꯕ ꯑꯗꯨꯅ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯐꯖꯗꯕ ꯍꯥꯏꯕꯁꯦ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟꯗ ꯗꯤꯄꯦꯟ ꯇꯧꯋꯦ ꯋꯥꯛ ꯇꯧꯅꯤ ꯇꯧꯔꯣꯏꯁꯦ ꯌꯥꯅꯤꯡꯕ꯭ꯔꯥ ꯑꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏꯅ 1% ꯍꯥꯏꯔꯤꯁꯦ 1%ꯁꯨ ꯌꯥꯝꯃꯜꯂꯕꯅꯤꯀꯣ ꯑꯩ ꯄꯩꯁꯥ ꯆꯥꯎꯔꯗꯤ 0.7%. ꯀꯔꯤ ꯍꯪꯅꯤꯡꯕ ꯂꯩꯔꯤꯒꯦ ꯃꯁꯤꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯀꯟꯁꯦꯞꯁꯦ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯁꯤꯒꯤ ꯑꯩꯅ ꯎꯠꯂꯤꯕ ꯆꯥꯔꯠꯇ ꯎꯠꯂꯤꯁꯦ ꯁꯤꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯀꯣ ꯁꯤꯁꯤ ꯃꯊꯪ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯛꯀꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ 30% ꯋꯤꯟ ꯔꯦꯠꯅꯤ ꯀꯣ 30% ꯋꯤꯟ ꯔꯦꯠꯁꯤꯗ ꯀꯔꯤ ꯑꯣꯏꯊꯣꯔꯛꯄ ꯌꯥꯏꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯈꯪꯒꯗꯕ ꯍꯥꯏꯗꯤ ꯍꯥꯟꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯔꯣꯏꯁꯦꯕ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯌꯥ ꯍꯥꯏꯔꯣꯏꯁꯦꯕꯀꯣ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯑꯁꯤ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯃ ꯂꯣꯏꯅꯔꯒ ꯍꯥꯟꯅ ꯈꯪꯁꯦꯕ ꯑꯗꯣ ꯍꯥꯟꯅ ꯈꯪ ꯇꯥꯔꯒꯗꯤ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯑꯁꯤ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯄꯣꯠ ꯑꯣꯏꯇꯥꯔꯗꯤ ꯇꯣꯛꯄꯤꯔꯣ ꯇꯧꯔꯨꯔꯅꯣ ꯑꯇꯣꯞꯄ ꯑꯃ ꯇꯧꯔꯁꯦꯕ ꯌꯥꯏꯗꯅ ꯉꯝꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯥꯌꯣꯛꯅꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯈꯪꯉꯦꯀꯣ ꯍꯥꯏꯗꯤ ꯋꯤꯟ ꯔꯦꯠ ꯅꯦꯝꯕ ꯍꯥꯏꯕꯁꯦ ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯂꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯡꯒꯗꯧꯅꯦꯕ ꯑꯃꯨꯛ ꯇꯣꯡꯕꯗ ꯐꯛꯄꯒꯤ ꯄꯩꯁꯥ ꯂꯦꯝꯕꯩ ꯋꯥꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤꯡꯗ ꯄꯥꯔꯛꯄꯗꯗꯤ ꯃꯥꯡꯕꯅ ꯁꯨꯝ ꯍꯦꯜꯂꯗꯧꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯃꯥꯡꯕꯅ ꯁꯨꯝ ꯍꯦꯟꯕꯁꯦ ꯑꯩ ꯌꯥꯖꯔꯦ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯅ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯗꯤ ꯇꯣꯛꯑꯣꯕ ꯇꯧꯔꯨꯔꯅꯣ ꯌꯥꯔꯦꯀꯣ ꯑꯗꯣ ꯔꯤꯛꯁ ꯔꯤꯋꯥꯔꯗꯇ ꯐꯖꯕꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯂꯦꯝꯕ ꯍꯥꯏꯅ ꯂꯦꯝꯃꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯥꯏ ꯀꯥꯟꯗ ꯇ꯭ꯔꯦꯠ 50 ꯇꯧꯕ ꯃꯇꯝꯗ ꯀꯣ 30% ꯋꯤꯟ ꯔꯦꯠ ꯂꯩꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃꯅ ꯑꯅꯤꯔꯛ ꯃꯥꯡꯕ ꯍꯥꯏꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯗꯧ ꯂꯩꯔꯕꯅꯤ ꯀꯣ 30%ꯗ ꯑꯗꯒꯤ 3ꯔꯛ ꯊꯪꯅ ꯃꯥꯡꯕ ꯍꯥꯏꯕꯁꯤꯁꯨ ꯁꯨꯝ ꯊꯦꯡꯅꯗꯧ ꯂꯩꯔꯝꯃꯤ ꯇ꯭ꯔꯦꯠ 50 ꯇꯧꯕꯗ 3ꯔꯛ ꯊꯪꯅ ꯃꯥꯡꯕꯁꯤ ꯊꯦꯡꯅꯗꯧ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯗꯥ ꯂꯣꯏꯔꯉꯥꯟꯕ 940ꯗ 3ꯔꯛ ꯊꯪꯅ ꯃꯥꯡꯕꯁꯤ ꯅꯣꯔꯃꯦꯜꯅꯦꯕ ꯌꯥꯔꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯩ 3ꯔꯛ ꯊꯪꯅ ꯃꯥꯡꯕꯗꯤ ꯑꯁꯤꯁꯨ 98%ꯅꯤ ꯍꯣꯏ ꯊꯣꯛꯇꯕꯒꯤ ꯆꯥꯟꯁꯁꯤ ꯌꯥꯝ ꯅꯦꯝꯃꯦꯕ ꯑꯗꯨꯕꯨ ꯁꯤꯁꯨ ꯁꯨꯝ 100%ꯅꯤ ꯍꯥꯏꯕ ꯌꯥꯏꯕ ꯍꯥꯏꯗꯤ 3ꯔꯛ ꯊꯪꯅ ꯃꯥꯡꯕꯁꯤ ꯅꯣꯔꯃꯦꯜꯅꯦꯕ 9ꯔꯛ ꯊꯪꯅ ꯃꯥꯡꯕꯁꯤ ꯁꯤꯁꯨ ꯅꯣꯔꯃꯦꯜꯅꯦꯕ 11 ꯃꯥꯡꯕ ꯌꯥꯏꯌꯦꯅ ꯍꯥꯏꯗꯤ ꯍꯣꯏ ꯑꯗꯨ ꯕꯦꯛ ꯇꯦꯁ 11 ꯃꯥꯡꯕ ꯌꯥꯏꯌꯦꯅ ꯁꯦꯞꯇꯦꯝꯕꯔꯗ ꯑꯩ ꯃꯥꯡꯉꯤꯅꯦ 11 ꯊꯪꯅ
ꯍꯟꯗꯛ ꯁꯦꯞꯇꯦꯝꯕꯔꯒꯤꯗꯣ ꯑꯗꯨ ꯐꯔꯦ ꯑꯗꯨꯗꯨꯒ ꯀꯩꯗꯧꯕ 7ꯂꯛ ꯊꯪꯅ ꯃꯥꯡꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯗꯤ ꯑꯃꯨꯛ ꯍꯟꯊꯔꯦ 69 ꯈꯛꯇꯅꯦ ꯑꯗꯣ 10ꯔꯛ ꯊꯪꯅ ꯃꯥꯡꯕꯗꯤ ꯑꯁꯤꯗꯤ ꯃꯥꯡꯗꯕꯒꯤ ꯆꯥꯟꯁꯁꯤꯅ ꯍꯦꯟꯒꯠꯂꯦ 11 ꯐꯥꯎ ꯊꯪꯅ ꯃꯥꯡꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯨ ꯂꯩ ꯇꯧꯕꯇꯕꯨ ꯌꯥꯝ ꯅꯦꯝꯈ꯭ꯔꯦ ꯌꯥꯔꯦꯀꯣ ꯃꯊꯛꯀꯤꯁꯤꯅꯦ 30%ꯒꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯤꯟ ꯔꯦꯠꯇꯨ 33 ꯃꯨꯛꯄꯨꯗꯤ ꯑꯣꯏꯗꯤ ꯑꯣꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯊꯣꯔꯛꯀꯗꯧ ꯌꯥꯔꯦꯀꯣ ꯁꯤꯁꯤꯅꯦ ꯃꯇꯝꯗꯨ ꯇꯥꯁꯤꯔ ꯍꯥꯏꯕꯗꯤ ꯊꯣꯔꯛꯀꯗꯧꯕ ꯄꯣꯠꯁꯤꯡꯁꯦ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯝꯃꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯆꯪꯁꯤꯜꯂꯛꯑꯣ ꯁꯤꯅ ꯑꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯁꯦ ꯀꯣꯏꯁꯟ ꯍꯪꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯂꯦꯞꯇꯣꯞꯁꯦ ꯆꯥꯔꯖꯁꯦ ꯊꯣꯔꯛꯀꯗꯧꯕ ꯄꯣꯠꯁꯤꯡꯁꯦ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯪꯗ꯭ꯔꯒꯗꯤ ꯁꯔꯄ꯭ꯔꯥꯏꯖꯁꯤ ꯕꯦꯔꯥꯅꯦꯃꯦ ꯀꯩꯁꯨ ꯊꯣꯛꯑꯣꯏꯅ ꯁꯤꯗ ꯇꯧꯕ ꯈꯪꯕ꯭ꯔꯥ ꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯣꯖꯥꯗꯤ ꯍꯥꯏꯗꯣꯏꯅꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯇꯥꯛꯏꯅꯦ ꯅꯠꯇ꯭ꯔꯥ ꯄꯩꯁꯥ ꯈꯔ ꯐꯪꯉꯤꯅꯦꯅ ꯇꯥꯃꯣ ꯀꯩꯝ ꯇꯧꯔꯣ ꯑꯩꯅ ꯁꯤꯗ ꯇꯧ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯑꯩꯅ ꯁꯤꯗ ꯇꯧ ꯄꯩꯁా ꯁꯨꯝ ꯇꯥꯅꯤ ꯍꯥꯏꯁꯦꯕ ꯈꯪꯕ꯭ꯔꯥ ꯑꯗ ꯅꯣꯏ ꯋꯥꯈꯟꯗꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯗ ꯄꯩꯁꯥ ꯄꯛꯇꯥꯟ ꯇꯥꯟꯕ ꯌꯥꯏ ꯈꯟꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯀꯩꯒꯨꯝꯕ ꯁꯨꯝꯕ ꯊꯣꯔꯛꯄ ꯌꯥꯕ ꯄꯣꯠꯁꯤꯡꯁꯦ ꯐꯦꯛꯁꯤꯡꯁꯦ ꯁꯤ ꯑꯩꯅ ꯁꯨꯝ ꯅꯣꯏ ꯍꯔꯥꯎꯅꯕ ꯍꯥꯏꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯣ ꯃꯇꯝꯗꯨꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯅꯣꯏ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯣ ꯑꯗꯨꯀꯥꯟꯗꯨꯗ ꯑꯁꯤ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯐꯥꯛꯇꯣꯛꯇꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤ ꯇꯥꯔꯒꯗꯤ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯁꯤꯡꯗꯨ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯁꯤꯗꯤ ꯍꯧꯅꯕꯤꯅꯦ ꯍꯥꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯃꯥꯏ ꯍꯧꯅꯕꯤꯗꯨ ꯇꯧꯖꯔꯛꯄꯅꯦꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯦꯛꯁꯦꯞ ꯇꯧꯔ ꯃꯇꯨꯡꯗꯅꯦꯕ ꯑꯩꯅ ꯇ꯭ꯔꯦꯠ ꯑꯃꯗ 1% ꯔꯤस्क ꯂꯧꯈ꯭ꯔꯤꯗꯣ ꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯕꯤꯂꯤꯐ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯗꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅ ꯕꯤꯂꯤꯐ ꯍꯥꯏꯁꯦ ꯊꯥꯖꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯊꯥꯖꯅꯤ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯄꯣꯠꯁꯤꯡꯗꯣ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯐꯥꯛꯇꯣꯛꯑꯒ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯀꯥꯟꯗ ꯃꯁꯤ ꯑꯣꯏꯔꯒꯁꯨ ꯌꯥꯏꯌꯦ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯈꯪ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯒꯦꯟ ꯇꯧꯅꯦꯕ ꯌꯥꯔꯦꯀꯣ ꯊꯥꯖꯕ ꯍꯥꯏꯕ ꯃꯐꯝꯁꯦ ꯀꯥꯏꯗ ꯂꯩꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯗꯣ ꯃꯨꯟꯅ ꯈꯪꯉꯀꯥꯟꯗꯅꯦꯕ ꯊꯥꯖꯕ ꯂꯩꯗꯣꯏꯁꯦ ꯑꯗ ꯁꯤꯁꯇꯦꯝ ꯑꯃ ꯃꯨꯟꯅ ꯈꯪꯍꯧꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯗꯥꯎꯠ ꯃꯌꯥꯝ ꯂꯩꯒꯅꯦꯕ ꯂꯩꯔꯣꯏꯗ꯭ꯔꯥ ꯗꯥꯎꯠ ꯃꯌꯥꯝ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡꯋꯥꯏ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯍꯟꯅꯤꯡꯗꯕ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯥꯖꯕꯗꯣ ꯃꯥꯡꯕꯗꯩ ꯀꯥꯎꯊꯣꯛꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯅꯦꯕ ꯑꯦꯅꯤ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯊꯥꯖꯕ ꯃꯥꯡꯉꯗꯤ ꯂꯣꯏꯔꯦ ꯁꯤꯁꯇꯦꯝ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯊꯥꯖꯕ ꯍꯦꯛ ꯃꯥꯡꯈꯤꯕꯗ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯗꯣ ꯂꯣꯏꯔꯦ ꯇꯧꯔꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯁꯨꯝꯕ ꯕꯦꯛ ꯇꯦꯁ ꯀꯔꯤ ꯇꯧꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯈꯪꯉꯦꯗꯅ ꯍꯣꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯕꯃꯇꯝꯗ ꯋꯤꯟ ꯔꯦꯠꯁꯦ 33 ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗꯨ ꯌꯦꯡꯉꯒ ꯍꯥꯏꯗꯤ ꯕꯦꯛ ꯇꯦꯁ ꯇꯧꯔꯒ ꯇ꯭ꯔꯦꯗꯇꯣ ꯂꯧꯕꯅꯤꯅ ꯇꯁꯦꯡꯅ ꯑꯩꯗꯤ ꯊꯥꯖꯔꯒꯅꯦꯕ ꯆꯪꯉꯤꯁꯦ ꯃꯥꯅꯦ ꯑꯗꯣ ꯍꯥꯟꯅ ꯆꯪꯕꯁꯤꯅ ꯁꯤꯗ ꯆꯪꯉꯒ ꯁꯤꯗ ꯔꯤꯋꯥꯔꯗ ꯂꯧꯔꯣ ꯑꯗ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯃꯣ ꯁꯤꯗ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯃꯤꯁꯦ ꯀꯩꯒꯤ ꯃꯔꯝꯒꯤꯅꯣ ꯁꯨꯝ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯊꯝꯃꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯞꯄꯣꯔꯠꯇ ꯈꯔ ꯊꯝ ꯔꯦꯖꯤꯁꯇꯦꯟꯁꯇ ꯈꯔ ꯊꯝ ꯇꯧꯔꯒ ꯑꯗꯨꯝ ꯐꯖꯅ ꯆꯪꯉꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯃꯥꯡꯉꯀꯥꯟꯗꯅ ꯏꯃꯣꯁꯟꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯉꯝꯗꯕ ꯊꯪꯅ ꯃꯥꯡꯉꯛꯄ ꯌꯥꯎꯔꯛꯑꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯉꯝꯃꯛꯇꯗꯅ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯇꯤꯖꯤꯁꯦ ꯕꯦꯔꯥ ꯀꯥꯏ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯒꯦ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯝ ꯇꯣꯏꯅ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯕꯦꯛ ꯇꯦꯁ ꯇꯧꯔꯒ ꯍꯥꯏꯗꯤ ꯔꯤꯄꯣꯔꯠ ꯑꯝꯇ ꯄꯤꯕ ꯉꯝꯗꯕꯅꯤꯅ ꯍꯥꯟꯅꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯗꯤ ꯊꯥꯖꯔꯒ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯅꯪ ꯇꯥꯛꯄꯤꯔꯤꯁꯦ ꯑꯩꯉꯣꯟda ꯑꯩꯗꯤ ꯐꯖꯅ ꯊꯥꯖꯔꯒ ꯇꯧꯔꯦ ꯑꯩꯗꯤ ꯍꯣꯏ ꯑꯗꯨ ꯃꯥꯡꯒꯦꯔ ꯇꯣꯡꯒꯦꯔ ꯊꯥꯖꯕꯩ ꯃꯔꯝꯗꯨꯁꯨ ꯏꯁꯥꯅ ꯁꯨꯝ ꯊꯤꯕ ꯌꯥꯔꯦꯗꯅ ꯃꯔꯝꯗꯨꯁꯨ ꯍꯥꯏꯕꯗꯤ ꯑꯩꯅ ꯆꯂꯥꯛꯀꯤ ꯃꯌꯥꯝ ꯍꯥꯏꯔꯒ ꯇꯧꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯗꯅ ꯆꯂꯥꯛꯀꯤ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯉꯥꯛꯇꯅꯦꯕ ꯏꯁꯥꯅꯁꯨ ꯆꯦꯛ ꯇꯧꯖꯕ ꯌꯥꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯅ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯊꯥꯖꯔꯛꯇ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯤꯜꯂ ꯆꯠꯄꯗꯣ ꯑꯗꯣ ꯃꯥꯒꯤ ꯂꯣꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯥꯏꯀꯜ ꯑꯣꯐ ꯗꯨꯝꯁ ꯍꯥꯏꯌꯦꯕ ꯁꯥꯏꯀꯜ ꯑꯣꯐ ꯗꯨꯝꯁ ꯍꯥꯏꯗꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯇ꯭ꯔꯦꯠ ꯇꯧꯔꯛꯑꯅꯤ ꯇꯣꯡꯉꯤ ꯐꯥꯎꯗꯤ ꯁꯨꯝ ꯄꯥꯏꯗꯣꯏꯕ ꯑꯗꯣ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯈꯨꯗꯤꯡꯃꯛꯇ ꯗ꯭ꯔꯣ ꯗꯥꯎꯟ ꯂꯩꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯂꯣꯏ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯂꯥꯛꯐꯝ ꯊꯣꯛꯄ ꯗ꯭ꯔꯣ ꯗꯥꯎꯟꯗꯣ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯂꯥꯛꯄꯗꯣ ꯑꯩꯉꯣꯟꯗ ꯍꯣꯏ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯃꯗꯨ ꯃꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔ ꯂꯪꯊꯣꯛꯑꯝꯃꯅꯤ ꯑꯁꯤꯅꯦꯕ ꯁꯥꯏꯀꯜ ꯑꯣꯐ ꯗꯨꯝꯁ ꯑꯗ ꯄꯩꯁꯥ ꯃꯥꯡꯉ ꯇꯣꯛꯈ꯭ꯔꯅꯤ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨ ꯈꯔ ꯑꯗꯨꯗꯗꯤ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯊꯤꯔꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯦ ꯀꯩꯅꯣꯅ ꯊꯤꯔꯅꯤꯀꯣ ꯑꯗꯨ ꯑꯃꯨꯛ ꯑꯦꯗꯣꯞ ꯇꯧꯔꯅꯤ ꯑꯗꯨꯅ ꯋꯥꯛ ꯇꯧꯔꯤꯐꯥꯎ ꯊꯝꯃꯅꯤ ꯑꯗꯨ ꯋꯥꯛ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨ ꯁꯨꯝ ꯂꯪꯊꯣꯛꯑꯝꯃꯅꯤ ꯑꯗꯨꯒ ꯁꯥꯏꯀꯜ ꯑꯣꯐ ꯗꯨꯝꯁ ꯍꯥꯏꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯒ ꯗꯨꯝꯁ ꯍꯥꯏꯕꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯍꯥꯏꯕꯅꯦꯕ ꯂꯥꯁꯇ ꯑꯦꯀꯥꯎꯟꯗꯣ ꯈꯥꯂꯤ ꯆꯠꯇꯣꯏꯅꯦꯕ ꯁꯤꯁꯤꯅꯦꯕ ꯁꯥꯏꯀꯜ ꯑꯣꯐ ꯗꯨꯝꯁ ꯍꯥꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯇꯥꯃꯣ ꯔꯣꯖꯦꯟꯗꯤ ꯈꯪꯗ꯭ꯔꯤ ꯇ꯭ꯔꯦꯠ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯑꯗꯣ ꯗꯥ ꯅꯣꯡꯂꯩꯉꯥꯟꯕꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯔꯨꯜ ꯑꯝꯇ ꯊꯨꯒꯥꯏꯗꯦꯕ ꯑꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯑꯦꯅ ꯂꯧꯋꯦꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯝꯗꯤ
ꯁꯤꯁꯇꯦꯝ ꯑꯣꯖꯥ ꯑꯃ ꯑꯣꯏꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯁꯥꯇ꯭ꯔꯗꯨꯅ ꯑꯩꯅ ꯇꯥꯛꯏꯕ ꯄꯣꯠꯇꯣ ꯁꯤꯁꯇꯦꯝ ꯅꯥꯏꯅ ꯆꯠꯂꯛꯄ ꯍꯥꯏꯕꯁꯦ ꯔꯨꯜ ꯑꯝꯇ ꯊꯨꯒꯥꯏꯗꯅ ꯆꯠꯂꯛꯄ ꯍꯥꯏꯁꯦ ꯃꯁꯤ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯌꯦꯅ ꯂꯧꯋꯦꯕ ꯍꯥꯏꯗꯤ ꯍꯣꯏ ꯇ꯭ꯔꯦꯅꯤꯡ ꯁꯤꯁꯇꯦꯝ ꯂꯣꯏ ꯇꯥꯛꯅꯩꯅꯦꯕꯀꯣ ꯂꯣꯏ ꯇꯥꯛꯅꯩꯅꯦ ꯑꯣꯖꯥ ꯂꯣꯏ ꯇꯥꯛꯅꯩꯅꯦ ꯑꯗꯣ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅ ꯉꯝꯗꯕ ꯉꯥꯛꯇꯅꯦꯕ ꯇ꯭ꯔꯦꯠꯇꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯉꯝꯗꯤ ꯉꯝꯃꯤꯗꯅ ꯃꯌꯥꯝ ꯃꯥꯡꯕ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯊꯪꯅ ꯊꯪꯅꯅ ꯃꯥꯡꯕ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯣ ꯃꯥꯡꯕ ꯌꯥꯎꯋꯦ ꯑꯗꯣ ꯄꯩꯁꯥꯕꯨꯗꯤ ꯇꯣꯡꯉꯤꯀꯣ ꯑꯍꯥꯟꯕꯩꯗꯨꯅ ꯍꯣꯏ ꯑꯗꯣ ꯎꯝ ꯏꯃꯣꯁꯟꯒꯤꯗꯤ ꯃꯇꯝ ꯆꯪꯒꯅꯦꯕ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤꯗꯤ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣಲ್ ꯇꯧꯕ ꯎꯝ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯥꯏꯕꯗꯤ ꯃꯃꯥꯏ ꯁꯨꯡꯄꯥꯏ ꯄꯥꯏꯍꯟꯗ꯭ꯔꯀꯥꯟꯗ ꯃꯥꯅꯤ ꯃꯁꯥꯅ ꯐꯈꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯎꯝ ꯆꯪꯉꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯃꯇꯥꯡꯗ ꯐꯖꯅ ꯅꯩꯅꯈ꯭ꯔꯦꯅ ꯇꯥꯛꯄꯕꯨꯗꯤ ꯂꯣꯏ ꯂꯣꯏꯈ꯭ꯔꯕꯅꯤ ꯁꯤ ꯔꯤꯀꯦꯞꯅꯦꯕ ꯑꯗꯨꯒ ꯃꯊꯪ ꯎꯝ ꯅꯨꯃꯤꯠꯇꯅ ꯑꯀꯤꯕꯩ ꯃꯇꯥꯡꯗ ꯑꯃꯨꯛ ꯅꯨꯃꯤꯠꯇꯨꯃ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯛꯀꯦꯕ ꯑꯗꯨꯗꯒꯤ ꯃꯊꯪ ꯅꯨꯃꯤꯠꯇꯅ ꯑꯃꯨꯛ ꯒ꯭ꯔꯤꯗꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯛꯀꯦꯕ ꯃꯊꯪ ꯅꯨꯃꯤꯠꯇꯅ ꯑꯃꯨꯛ ꯍꯦꯕꯤꯠꯀꯤ ꯃꯇꯥꯡꯗ ꯐꯣꯀꯁ ꯇꯧꯔꯛꯀꯦꯕ ꯍꯦꯕꯤꯠ ꯑꯣꯏꯅ ꯑꯃꯨꯛ ꯐꯣꯝ ꯇꯧꯗꯣꯏꯅꯦꯕ ꯅꯣꯏ ꯃꯉꯥꯟꯕ ꯈꯔ ꯂꯩꯔꯗꯤ ꯍꯦꯕꯤꯠ ꯑꯣꯜꯂꯛꯗꯣꯏꯅꯦꯕ ꯃꯇꯝ ꯈꯔꯗꯤ ꯆꯪꯕꯅꯤꯀꯣ ꯌꯥꯗꯕꯅꯦꯕ ꯍꯦꯕꯤꯠ ꯑꯣꯜꯂꯛꯑꯀꯥꯟꯗꯅꯦꯕ ꯀꯩꯝꯇ ꯈꯟꯗꯅ ꯇ꯭ꯔꯦꯠꯇꯣ ꯇꯧꯈꯤꯅꯦꯕ ꯑꯗꯣ ꯍꯦꯕꯤꯠꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯇꯥꯛꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯃꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯃꯇꯥꯡꯗꯗꯤ ꯉꯁꯤꯁꯤꯅ ꯂꯣꯏꯁꯤꯟꯕꯗꯤ ꯌꯥꯔꯕꯅꯤ ꯁꯤ ꯋꯥꯈꯜꯁꯤꯗ ꯁꯨꯝ ꯈꯜꯂꯣ ꯑꯗꯨꯒ ꯍꯌꯦꯡꯋꯥꯏ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯍꯥꯏꯐꯦꯠ ꯄꯟꯕ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯔꯅꯦꯕ ꯁꯤꯅꯤ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯥꯃꯣ ꯀꯩꯅꯣꯁꯨ ꯔꯣꯖꯦꯜꯁꯨ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯇ꯭ꯔꯦꯠꯇꯣ ꯍꯥꯏꯗꯤ ꯈꯔ ꯃꯌꯥꯝ ꯆꯪ ꯇꯧꯅꯔꯤꯉꯩꯁꯤꯗꯀꯣ ꯍꯥꯏꯗꯤ ꯍꯌꯦꯡꯋꯥꯏ ꯏꯇꯣꯝꯇ ꯍꯧꯕꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯃꯣꯇꯤꯚꯦꯁꯟ ꯃꯆꯥ ꯑꯃꯅꯦꯕ ꯁꯤꯁꯨ ꯅꯠꯇ꯭ꯔꯥ ꯑꯁꯤꯒꯤ ꯃꯣꯇꯤꯚꯦꯁꯟꯗꯣ ꯃꯥꯡꯊꯔꯛ ꯇꯥꯔꯗꯤ ꯃꯌꯥꯛꯇꯣ ꯁꯝꯈꯤꯅꯦꯕ ꯑꯗꯨꯅ ꯑꯁꯤ ꯂꯩꯔꯤꯉꯩꯁꯤꯗ ꯃꯌꯥꯝꯒ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯇ꯭ꯔꯦꯠꯇꯣ ꯇꯧꯍꯧꯅꯕ ꯍꯣꯠꯅꯁꯦꯕ ꯑꯗꯨꯒ ꯑꯩꯗꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯑꯩ ꯇ꯭ꯔꯦꯠ ꯆꯠꯂꯝꯗꯥꯏꯗ ꯑꯗꯨꯝ ꯊꯥꯖꯩ ꯍꯥꯏꯕꯗꯤ ꯑꯩ ꯆꯪꯗꯣꯏ ꯇ꯭ꯔꯦꯠꯁꯦ ꯉꯁꯤꯗꯤ ꯄꯨꯔꯥ ꯐꯨꯜꯗ ꯂꯧꯔꯅꯤ ꯁꯤꯅꯦ ꯑꯩꯅ ꯄꯨꯔꯥ ꯐꯨꯜ ꯀꯟꯐꯤꯗꯦꯟꯗꯅꯤ ꯊꯥꯗꯔꯤꯁꯦ ꯋꯥꯈꯜꯁꯦ ꯐꯨꯜꯂꯗꯧꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯆꯪꯉꯦꯕ ꯄꯩꯁꯥ ꯋꯥꯈꯜꯁꯦ ꯌꯥꯝ ꯇꯣꯡꯉꯅꯤꯅ ꯅꯨꯡꯉꯥꯏꯅ ꯑꯗꯒꯤ ꯑꯩ ꯇꯣꯡꯉꯅꯤꯅ ꯈꯜꯂꯒꯅꯦꯕ ꯆꯪꯉꯤꯁꯦ ꯑꯩ ꯇꯣꯡꯉꯅꯤ ꯍꯥꯏꯗꯤ ꯈꯟꯕꯗꯤ ꯑꯩ ꯌꯥꯗꯦꯍꯦ ꯇ꯭ꯔꯦꯠꯁꯦ ꯑꯩ ꯆꯪꯗꯣꯏꯁꯦ ꯅꯠꯇꯦ ꯑꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯦꯚꯔꯦꯖ ꯑꯩꯅ ꯄ꯭ꯔꯣꯐꯤꯠ ꯄꯥꯔ ꯆꯪꯗꯣꯏꯁꯦ ꯇ꯭ꯔꯦꯠꯇꯣ ꯋꯤꯟ ꯑꯣꯏꯔꯅꯤ ꯁꯤꯅꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯋꯤꯟ ꯑꯣꯏꯔꯅꯤ ꯈꯜꯂ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯑꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯥꯡꯉꯅꯤꯅ ꯈꯜꯂꯒ ꯆꯪꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯪꯉꯝꯗꯥꯏꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯆꯪꯕꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯅꯅꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯆꯪꯗꯣꯏ ꯑꯣꯏꯇꯥꯔꯒꯗꯤ ꯆꯪꯕ ꯉꯝꯃꯣꯏꯕ ꯑꯩꯉꯣꯟꯗꯗꯤ ꯑꯣ ꯏꯃꯣꯁꯟ ꯂꯥꯛꯀꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯕ ꯑꯩꯒꯤꯅ ꯁꯨꯃꯥꯏꯅ ꯈꯟꯕꯀꯣ ꯑꯩꯒꯤ ꯈꯔ ꯈꯦꯠꯅꯩꯌꯦꯕꯀꯣ ꯑꯩꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯁꯤꯒꯤꯁꯦ ꯑꯩꯅ ꯇꯣꯡꯒꯅꯦꯕ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯑꯩꯅ ꯑꯣꯟꯅꯩꯌꯦꯕꯀꯣ ꯃꯤꯒꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩ ꯇꯣꯡꯉꯅꯤ ꯁꯨꯝ ꯈꯟꯗꯦꯕ ꯃꯥꯡ ꯊꯣꯛꯄ ꯇꯧꯁꯨ ꯃꯥꯡꯒꯅꯤꯁꯨ ꯈꯟꯗꯦ ꯇꯣꯡꯉꯅꯤꯁꯨ ꯈꯟꯗꯦ ꯊꯣꯛꯄ ꯇꯧꯁꯅꯣꯅ ꯈꯜꯂꯦꯕ ꯉꯁꯤ ꯍꯥꯏꯗꯤ ꯆꯥꯔꯠꯀꯁꯦ ꯑꯩꯗꯤ ꯄꯥꯛ ꯌꯦꯡꯗꯦ ꯍꯥꯏꯗ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯗꯤꯁꯀ꯭ꯔꯤꯁꯅꯔꯤ ꯇꯧꯕꯩ ꯆꯥꯔꯠ ꯌꯦꯡꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯆꯥꯔꯠꯀꯁꯦ ꯃꯌꯥꯝ ꯌꯦꯡꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯊꯕꯛ ꯆꯤꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯑꯃ ꯑꯩꯅ ꯈꯟꯕ ꯑꯃꯗꯤ ꯂꯩꯌꯦꯕ ꯉꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯤꯅꯤ ꯃꯥꯏ ꯄꯥꯛꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯃꯥꯡꯒꯦꯔꯥ ꯇꯣꯡꯒꯦꯔꯥ ꯑꯗꯣ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯔꯨꯜꯗꯣ ꯏꯜꯂ ꯆꯠꯄꯗꯨꯅꯦꯕ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯁꯦ ꯑꯗꯨꯒ ꯃꯥꯏꯊꯤꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯄꯩꯁꯥ ꯃꯥꯡꯕ ꯀꯩꯁꯨ ꯃꯥꯡꯕ ꯇꯣꯡꯕ ꯑꯩ ꯀꯩꯝ ꯗꯔꯀꯥꯔ ꯂꯩꯇꯦꯕ ꯃꯥꯏꯗꯤ ꯄꯥꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯩ ꯅꯣꯡꯃꯒꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯔꯨꯜꯗꯣ ꯏꯜꯂ ꯆꯠꯄꯗꯨꯅꯤ ꯃꯥꯏ ꯄꯥꯛꯄ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯈꯟꯕ ꯑꯩꯒꯤꯅ ꯍꯣꯏ ꯇꯥꯃꯣꯏꯗꯣ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯋꯥꯈꯜꯅꯤꯀꯣ ꯁꯤꯗꯤ ꯑꯩꯅ ꯀꯩꯁꯨ ꯀꯩꯅꯣ ꯃꯥꯅꯦ ꯇꯧꯕ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯑꯦꯁ ꯑꯦꯜ ꯄꯥꯟꯕ ꯑꯗꯒꯤ ꯉꯁꯤꯒꯤ ꯃꯥꯡꯕꯁꯤ ꯑꯗꯨꯝ ꯊꯣꯛꯇꯣ ꯂꯣꯏꯔ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯑꯗꯨꯝ ꯍꯥꯏꯔꯕꯅꯦꯕ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯪꯅ ꯃꯥꯡꯕ ꯌꯥꯎꯅꯤ ꯑꯗꯒꯤ ꯉꯁꯤ ꯃꯥꯡꯉ ꯍꯌꯦꯡ ꯍꯪꯆꯤꯠ ꯇꯣꯡꯕ ꯌꯥꯎꯅꯤ ꯁꯤ ꯑꯗꯨꯝ ꯌꯥꯎꯔ ꯄꯣꯠꯅꯦꯕꯀꯣ ꯑꯗꯨ ꯈꯪꯉꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯪꯗꯣꯏ ꯇ꯭ꯔꯦꯠꯁꯦ ꯄꯨꯔꯥ ꯄꯣꯖꯤꯇꯤꯚ ꯃꯥꯏꯟ ꯁꯦꯠꯇꯅꯦꯕ ꯃꯥꯅꯦ ꯉꯁꯤꯗꯤ ꯑꯩ ꯉꯝꯃꯅꯤ ꯑꯗꯨꯝ ꯈꯜꯂꯒ ꯇꯧꯗꯣ ꯆꯪꯁꯤꯟꯅꯤꯕ ꯑꯗꯨꯝ ꯇꯥꯏꯃꯤꯡ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯑꯗꯨꯒ ꯃꯥꯡꯉꯦ ꯇꯣꯡꯉꯦ ꯁꯤꯗꯤ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯊꯥꯗꯣꯛꯑ ꯊꯝꯕꯤꯅꯦꯕ ꯇꯥꯏꯃꯤꯡ ꯇꯧꯔꯀꯥꯟꯗ ꯑꯦꯛꯁꯤꯠ ꯇꯧꯕ ꯁꯤ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯐꯖꯅ ꯉꯝꯃꯤ ꯑꯩ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯑꯩ ꯑꯅꯧꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯑꯩꯅ ꯁꯦꯝꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯉꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯒꯦ ꯅꯣꯏꯁꯨ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯑꯗꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯕꯀꯣ ꯍꯥꯏꯗꯤ ꯕꯦꯛ ꯇꯦꯁ ꯍꯥꯏꯕꯁꯦ ꯁꯤꯁꯇꯦꯃꯦꯇꯤꯛꯇ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯋꯥꯅꯦ ꯗꯤꯁꯀ꯭ꯔꯦꯁꯅꯔꯤꯗꯁꯨ ꯁꯣꯐꯋꯦꯌꯔ ꯃꯌꯥꯝ ꯇꯧꯕꯗꯤ ꯌꯥꯏꯑꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯕꯦꯛ ꯇꯦꯁ ꯇꯧꯕ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯂꯥꯔꯖ ꯅꯝꯕꯔꯗ ꯑꯩꯈꯣꯏꯅ ꯕꯦꯛ ꯇꯦꯁ ꯇꯧꯕꯗꯣ ꯑꯗꯣ ꯂꯣꯖꯤꯀꯦꯜꯂꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯐꯖꯗ꯭ꯔꯗꯣ ꯍꯥꯏꯗꯤ ꯃꯥꯏ ꯃꯌꯥꯝꯗꯣ ꯄꯣꯠꯇꯣ ꯌꯥꯏꯑꯕ ꯑꯗꯣ ꯕꯦꯛ ꯇꯦꯁ ꯇꯧꯕꯗꯣ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯂꯥꯔꯖ ꯅꯝꯕꯔꯗ ꯑꯩ ꯐ꯭ꯔꯟ ꯇꯦꯁ ꯇꯧꯔꯛꯄꯅꯦꯕ ꯀꯩꯅꯣꯗ ꯂꯣꯠ ꯑꯅꯤꯗ ꯄꯩꯁꯥ ꯂꯨꯄꯥ ꯁꯨ ꯃꯥꯡꯕ ꯈꯪꯗꯦ ꯑꯩ ꯂꯣꯠ ꯑꯅꯤ ꯂꯣꯏꯔꯦ ꯀꯣ ꯂꯣꯠ ꯑꯅꯤꯁꯤꯗ ꯑꯩꯅ ꯐ꯭ꯔꯟ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯇ꯭ꯔꯦꯠꯇꯣ ꯍꯌꯦꯡ 50ꯗ ꯍꯣꯠꯀꯦꯅ ꯈꯟꯕ 50ꯗꯒꯤ 100 100ꯗꯒꯤ 200 ꯂꯥꯛꯈꯤꯗꯣꯏꯅꯦꯕꯀꯣ 50ꯗ ꯐꯖ ꯇꯥꯔꯒꯗꯤ ꯑꯩ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯒꯤ ꯁꯤꯁꯇꯦꯝꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯦꯕ ꯑꯗꯨꯒ ꯁꯨꯝ ꯃꯁꯤꯡꯁꯨ ꯑꯗꯨꯗꯩ ꯁꯨꯝ ꯊꯤ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯒ ꯂꯥꯔꯖ ꯅꯝꯕꯔꯗ ꯑꯩꯅ ꯇꯧꯔꯀꯥꯟꯗ ꯗꯦꯇꯥꯗꯣ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯁꯤꯅꯦꯕ ꯗꯦꯇꯥ ꯑꯦꯅꯥꯂꯥꯏꯁꯤꯁ ꯍꯥꯏꯁꯦ
ꯋꯤꯟ ꯔꯦꯠ ꯀꯌꯥꯝ ꯂꯩꯔꯤ ꯗ꯭ꯔꯣ ꯗꯥꯎꯟ ꯀꯌꯥꯝ ꯂꯩꯔꯤ ꯁꯤ ꯀꯌꯥꯝ ꯂꯩꯔꯤ ꯔꯤꯛꯁ ꯁꯨꯛ ꯂꯧꯕꯅ ꯐꯒꯗ꯭ꯔꯥ ꯁꯤ ꯐꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯕ ꯔꯤꯛꯁ ꯀꯌꯥꯝ ꯂꯧꯕꯅ ꯐꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯇꯦꯁ ꯇꯧꯔꯤꯗꯣ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯅꯣꯏꯅꯁꯨ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯗꯦꯇꯥꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯊꯝꯍꯧ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯖꯔꯅꯦꯜ ꯏꯕꯅꯤ ꯈꯪꯗꯦ ꯑꯃꯈꯛ ꯊꯝꯍꯧ ꯁꯨꯝ ꯗꯦ 1 ꯗꯦ 2 ꯗꯦ 3 ꯗꯦ 4 ꯍꯥꯏꯅ ꯑꯗꯨꯒ ꯊꯥꯖꯕꯗꯨ ꯂꯥꯛꯅꯕꯅꯦꯕ ꯐꯔꯦ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯍꯣꯏ